ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏ ꯂꯥꯂꯣꯟꯕ ꯑꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯊꯋꯥ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ꯫ ꯇꯣꯂꯃꯨꯗꯨ ꯊꯣꯡꯒꯥꯜꯗ ꯐꯝꯂꯒ ꯄꯩꯌꯥ ꯁꯤꯔꯤ, ꯑꯗꯨꯒ ꯌꯦꯟꯕꯤ ꯃꯃꯥ ꯃꯆꯥ ꯎꯞꯅꯕ ꯌꯦꯡꯒꯣꯜ ꯑꯎꯄꯤ ꯄꯣꯂꯥꯡ ꯑꯃ ꯁꯥꯔꯤ꯫ ꯇꯣꯂꯃꯨꯒꯤ ꯃꯅꯥꯛꯇ ꯃꯧꯅꯥꯎ ꯑꯃꯒ ꯃꯧꯅꯥꯎꯗꯨꯒꯤ ꯅꯨꯄꯥ ꯑꯃꯒꯁꯨ ꯐꯝꯂꯤ, ꯑꯗꯨꯒ ꯇꯣꯂꯃꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯤ꯫ ꯃꯧꯅꯥꯎ ꯑꯗꯨꯅ ꯇꯣꯂꯃꯨꯗ, "ꯈꯨꯔꯥ, ꯁꯦꯜ ꯌꯥꯝꯅ ꯋꯥꯔꯦ ꯍꯟꯗꯛꯁꯤ, ꯉꯥ ꯆꯥꯕꯗ ꯁꯤꯗꯧꯔꯦ ꯑꯩꯈꯣꯏ." "ꯏ, ꯀꯔꯤꯅꯣ ꯃꯧꯅꯥꯎ, ꯁꯦꯜ ꯋꯥꯔꯦ ꯉꯥ ꯆꯥꯕꯗ ꯁꯤꯗꯧꯔꯦ ꯍꯥꯏꯗꯤ?" "ꯈꯨꯔꯥ, ꯌꯣꯟꯒꯗꯕ ꯉꯥꯁꯤꯡꯗꯣ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯊꯣꯛꯂꯦꯗꯅ, ꯑꯗꯨꯕꯨꯅꯦ ꯍꯥꯏꯔꯤꯕꯁꯦ." "ꯑꯣ, ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯏꯕꯦꯝꯃ, ꯁꯦꯜꯗꯨ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯌꯥꯔꯤꯉꯩ ꯀꯥꯟꯁꯤ ꯂꯧꯍꯧꯔꯣꯀꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯤꯅꯤꯡꯉꯛꯇꯕꯁꯨ ꯌꯥꯏ, ꯑꯩꯁꯨ ꯀꯩꯅꯣꯃꯒꯤ ꯃꯤꯅꯤ." ꯁꯤꯡꯁꯨ ꯁꯤꯠꯇꯦ, ꯌꯦꯡꯒꯣꯜꯁꯨ ꯁꯤꯠꯇꯦ, ꯀꯔꯤꯃꯠꯇ ꯁꯤꯠꯇ꯭ꯔꯦ꯫ ꯃꯧꯅꯥꯎꯗꯨꯅ ꯇꯣꯂꯃꯨꯗ, "ꯏꯁ, ꯑꯁꯤꯕꯨ ꯁꯥꯒꯩꯒꯤ ꯑꯍꯜꯅꯤ, ꯂꯤꯛꯈ꯭ꯔ ꯄꯣꯠꯅꯦ ꯑꯋꯣꯏꯕ. ꯁꯦꯜ ꯄꯨꯔꯗꯤ ꯁꯤꯡꯗꯧ ꯂꯩꯔꯕꯗꯨꯕꯣ." "ꯏꯍꯦ, ꯁꯦꯜꯗꯨꯅ ꯁꯝꯁꯦ ꯊꯥꯗꯣꯏꯅꯦ ꯃꯧ ꯅꯪꯕꯣ." "ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ, ꯁꯝꯕꯨ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ?" "ꯁꯝ ꯍꯧꯍꯟꯕ ꯉꯝꯕ ꯃꯥꯏꯕ ꯂꯩ ꯍꯥꯏ, ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯧꯍꯟꯗꯣꯏꯅꯤ." ꯃꯧꯅꯥꯎꯒꯤ ꯅꯨꯄꯥꯗꯨ ꯇꯣꯂꯃꯨꯗ ꯃꯌꯥꯗꯨ ꯀꯥꯔꯒ ꯃꯃꯤꯠꯇꯨ ꯀꯨꯞꯊꯈꯩ ꯇꯣꯂꯃꯨꯗ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯝꯗꯨꯗ ꯑꯃꯨꯛꯁꯨ ꯅꯥꯜꯂꯤ꯫ "ꯑꯦ, ꯈꯨꯔꯥꯅ ꯁꯝ ꯍꯧꯔꯗꯤ ꯅꯨꯄꯤ ꯐꯪꯒꯅꯤꯀꯣ ꯑꯗꯨꯗꯤ?" "ꯅꯨꯄꯤꯒꯤꯗꯤ ꯂꯩꯗ ꯏꯅꯥꯎ, ꯁꯝꯁꯤꯃ ꯍꯧꯍꯜꯂꯒ ꯆꯦꯟꯁꯤꯜꯂꯒꯦꯅ ꯈꯜꯂꯤ." ꯃꯧꯅꯥꯎꯗꯨꯅ ꯇꯣꯂꯃꯨꯗ, "ꯈꯨꯔꯥꯒꯤ ꯆꯞ ꯆꯥꯕꯤ ꯆꯍꯤꯁꯦ ꯀꯌꯥꯅꯣ?" "ꯁꯝ ꯌꯥꯎꯗꯕꯁꯤꯅ ꯌꯦꯡꯕꯗ ꯆꯍꯤ 70ꯒꯤ ꯑꯍꯜ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯆꯍꯤ 37ꯃꯨꯛꯇ ꯉꯥꯏꯔꯤꯗ. ꯅꯪꯒꯤ ꯅꯨꯄꯥ ꯃꯪꯒꯤ ꯃꯔꯨ ꯃꯥꯟꯕꯁꯦ, ꯃꯁꯤꯗꯒꯤ ꯑꯩꯅ ꯆꯍꯤ 10ꯃꯨꯛꯇ ꯅꯤꯍꯜꯂꯤꯕ. ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡ ꯇꯨ, ꯃꯥꯏꯁꯤ ꯈꯨꯏꯕ꯭ꯔꯥ ꯍꯥ?" ꯃꯧꯅꯥꯎꯗꯨ ꯇꯣꯂꯃꯨꯒꯤ ꯃꯥꯏꯗ ꯌꯦꯡꯉꯤ꯫ ꯇꯣꯂꯃꯨꯅ, "ꯃꯥꯏꯁꯦ ꯅꯪꯒ ꯅꯧꯕ ꯍꯥꯏꯔꯞꯇꯤ ꯃꯥꯟꯅꯔꯝꯅꯤꯗ ꯍꯥ, ꯑꯗꯨꯗ ꯑꯩꯅ ꯃꯍꯤꯡ ꯆꯕꯥꯛ ꯈꯔ ꯊꯨꯡꯈꯤꯕꯒꯤ ꯋꯥꯅꯤ." "ꯍꯣꯏ ꯈꯨꯔꯥ, ꯈꯣꯟꯖꯦꯜꯗꯨꯅ ꯍꯟꯅꯨꯕ ꯃꯥꯜꯂꯝꯗ꯭ꯔꯕ, ꯃꯥꯏꯗꯨꯃ ꯈꯨꯏꯔꯝꯗ꯭ꯔꯗꯤ ꯅꯍꯥ ꯑꯗꯨꯝ ꯃꯥꯜꯂꯝꯃꯅꯤ." "ꯀꯔꯤ ꯍꯥꯏꯕ ꯃꯧꯅꯥꯎ?" "ꯈꯨꯔꯥꯁꯦ ꯇꯥꯗ ꯍꯥꯏꯅ ꯀꯧꯔꯁꯤꯔ ꯍꯥꯏꯕꯅꯤ." "ꯑꯗꯣ ꯈꯨꯔꯥ." "ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯕꯦꯝꯃ." "ꯁꯝ ꯍꯧꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕꯗꯨꯕꯨ ꯀꯔꯤ ꯂꯝꯗꯩꯅꯣ?" "ꯊꯔꯣꯏꯀꯣꯟ ꯈꯨꯟꯗꯒꯤꯅꯤ, ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯏ ꯍꯥꯏꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯈꯨꯔꯥ, ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯁꯅꯥꯔꯩꯅ ꯁꯥꯕ ꯑꯣꯏꯔꯝꯅꯤ. ꯐꯔꯦ ꯈꯨꯔꯥ, ꯁꯦꯜꯗꯣ ꯌꯥꯔꯤꯉꯩ ꯀꯥꯟꯁꯤꯗ ꯄꯤꯍꯧꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯧꯒꯦ ꯌꯥꯔꯛꯇꯕꯁꯨ ꯀꯅꯥ ꯈꯪꯅꯤ." "ꯄꯤꯊꯣꯛꯁꯤ ꯉꯥꯏꯗꯅ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯍꯪꯒꯥꯝ ꯃꯔꯨ ꯃꯥꯟꯕꯁꯦ ꯃꯅꯝ ꯑꯃ ꯆꯦꯜꯂꯤ, ꯏꯔꯨ ꯈꯔ ꯂꯨꯊꯣꯛꯄꯤꯌꯨꯀꯣ. ꯈꯅꯥꯎꯁꯦ ꯂꯣꯛ ꯂꯥꯛꯀꯦ ꯇꯧꯏ ꯃꯥꯒ ꯐꯝꯃꯤꯟꯅꯕꯁꯦ." ꯇꯥꯟꯖꯥꯗꯨꯗ ꯃꯧꯅꯥꯎꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯀꯣꯛꯇꯨ ꯎꯐꯨꯜ ꯀꯥꯈꯩ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯛꯏ, ꯑꯗꯨꯒ ꯇꯣꯂꯃꯨꯒꯤ ꯃꯕꯣꯛꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯧꯅꯥꯎꯗꯨ ꯍꯅꯨꯕꯤꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ꯫ "ꯈꯨꯔꯥꯒꯤ ꯏꯕꯣꯛꯇꯣ ꯃꯤꯊꯨꯡꯂꯛꯏ, ꯑꯩ ꯆꯠꯂꯦ ꯅꯨꯄꯥ, ꯆꯠꯁꯤꯜꯂꯛꯑꯣ, ꯅꯀꯣꯛꯇꯣ ꯌꯨꯝꯗ ꯍꯣꯠꯂꯨ ꯂꯥꯛꯑꯣꯕ." ꯏꯕꯣꯛ ꯊꯣꯛꯂꯛꯂꯒ, "ꯀꯩꯗꯧꯔꯒꯦ ꯃꯧꯅꯥꯎ?" "ꯅꯣꯏ ꯏꯕꯣꯛꯁꯦ ꯃꯤ ꯆꯥꯎꯔꯒ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ, ꯑꯩ ꯅꯨꯄꯥ, ꯍꯧꯒꯠꯂꯨꯅꯤ ꯅꯪꯕꯣ." ꯏꯕꯣꯛ ꯄꯤꯁꯛꯇꯨ ꯀꯣꯜꯂꯤ ꯀꯣꯜꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯕ ꯆꯠꯄꯣꯏ ꯂꯥꯎꯔꯒ ꯊꯣꯛꯂꯛꯏ꯫ "ꯑꯩꯕꯨ ꯃꯤ ꯆꯥꯕ ꯃꯥꯜꯂꯤ ꯀꯥꯏꯗꯅ, ꯍꯨꯔꯥꯟꯕꯤꯁꯦ! ꯆꯥꯛ ꯆꯥꯕꯗ ꯃꯈꯨꯠ ꯑꯣꯏꯅ ꯉꯥꯔꯧ ꯄꯥꯏꯔꯒ ꯆꯥꯕꯤꯁꯦ! ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯤꯉꯣꯟꯗ ꯆꯥꯛ ꯂꯪꯕꯤꯅ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯦ ꯆꯦꯟꯈꯤꯅꯨ, ꯈꯨꯖꯤꯟ ꯈꯥꯛꯂꯒ ꯑꯃꯣꯠꯄ ꯈꯣꯠꯀꯅꯤꯁꯨ ꯈꯪꯗꯕꯤ, ꯅꯥꯇꯣꯟ ꯇꯣꯏꯅ ꯀꯣꯠꯄꯤ! ꯍꯩ ꯇꯣꯂꯃꯨ, ꯀꯔꯤꯒꯤꯅꯣ ꯅꯤꯁꯤꯅ ꯂꯥꯛꯂꯤꯁꯤ ꯍꯥ? ꯍꯨꯕ ꯃꯠꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥ?" "ꯏꯕꯣꯛ, ꯁꯦꯜ ꯈꯔ ꯄꯨꯒꯦ ꯍꯥꯏꯕ ꯂꯥꯛꯄꯅꯤ. ꯑꯗꯣ ꯏꯕꯣꯛ, ꯆꯥꯛ ꯆꯥꯕꯗ ꯈꯨꯠ ꯑꯣꯏꯅ ꯉꯥꯔꯧ ꯄꯥꯏꯕꯁꯦ ꯀꯩꯗꯧꯒꯦ? ꯇꯣꯂꯃꯨ, ꯅꯪꯁꯦ ꯅꯀꯣꯛ ꯇꯥꯡꯂꯤꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝ ꯁꯤꯡꯕ ꯌꯥꯔꯕꯅꯤ. ꯆꯥꯛ ꯆꯥꯕꯗ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯉꯥꯔꯧ ꯄꯥꯏꯔꯤꯕꯗꯣ ꯃꯤ ꯄꯤꯖꯅꯤꯡꯅ ꯇꯧꯔꯤꯅꯤꯅꯦ, ꯄꯨꯈꯝꯗ ꯑꯗꯨꯝ ꯊꯝꯂꯒ ꯆꯥꯕ ꯀꯩꯗꯧꯏ ꯍꯥ?" "ꯆꯨꯝꯃꯤ ꯏꯕꯣꯛ, ꯑꯗꯣ ꯏꯕꯣꯛ,
ꯆꯥꯛ ꯆꯥꯕꯗ ꯆꯥꯛ ꯂꯪꯕ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯇꯣꯂꯃꯨ, ꯅꯪ ꯉꯁꯤ ꯀꯣꯟꯊꯣꯡ ꯆꯩꯁꯤꯅꯅꯦ ꯁꯠꯂꯛꯀꯅꯤ. ꯅꯪꯒꯤ ꯇꯨꯝꯕꯥꯗꯣ ꯀꯗꯥꯏꯗ ꯌꯥꯎꯒꯦ ꯍꯥ? ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯇꯣꯞꯄ ꯃꯤꯅ ꯆꯥꯛ ꯍꯥꯞꯄꯛꯎ ꯍꯥꯏꯕꯗ ꯆꯥꯛꯇꯣ ꯂꯪꯉꯒ ꯄꯤꯔꯤꯕ ꯃꯤꯗꯣ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯕ ꯃꯤꯔꯣ ꯍꯥ? ꯑꯗꯨꯏꯕꯣ, ꯇꯨꯝꯕꯥ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ? ꯍꯩ, ꯅꯪ ꯑꯀꯥ ꯃꯄꯦꯠ ꯂꯥꯛꯑꯅꯤ ꯉꯁꯤꯗꯤ. ꯌꯦꯡꯒꯣꯟꯗꯣ ꯇꯨꯃꯤꯟꯅ ꯆꯥꯎ. ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯍꯤ ꯁꯨꯗꯅ ꯃꯌꯨꯝ ꯄꯥꯟꯕꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯍꯟꯒꯅꯨꯀꯣ, ꯆꯪꯍꯜꯂꯛꯀꯅꯨ. ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯀꯤ ꯃꯧꯅꯥꯎꯁꯦ. ꯏꯃꯥ ꯏꯕꯦꯝꯃ, ꯏꯁꯨꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕ ꯍꯥ? ꯅꯀꯣꯛ ꯈꯔ ꯇꯥꯡꯕꯒꯤ ꯋꯥꯅꯤ. ꯆꯍꯤꯗꯤ 35-36ꯇ ꯉꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯁꯦ. ꯃꯍꯤꯡꯗꯨꯅ ꯅꯁꯛꯇꯣ ꯌꯦꯡꯕꯗ ꯈꯔ ꯍꯪꯒꯣꯏꯕꯒꯤ ꯋꯥꯇꯅꯤ. ꯁꯟꯊꯤꯗꯨ ꯎꯞꯁꯤꯜꯂꯨꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ. ꯇꯣꯂꯃꯨꯗꯨ ꯃꯕꯣꯛꯇ ꯍꯥꯏꯐꯦꯠꯀ ꯈꯤꯒꯠꯂꯒ ꯅꯣꯛꯁꯤꯜꯂꯤ. ꯏꯕꯣ, ꯑꯩꯒꯤ ꯃꯍꯤꯡꯁꯤꯒ ꯐꯔꯕ, ꯑꯗꯨꯒ ꯁꯝꯁꯤꯃꯒ ꯍꯧꯍꯜꯂꯗꯤ ꯐꯖꯔꯗ꯭ꯔꯥ? ꯁꯔꯨꯗ ꯃꯆꯨ ꯇꯩꯁꯤꯟꯕ ꯃꯥꯟꯕ ꯍꯛꯆꯥꯡꯗꯨꯃꯒ ꯈꯔ ꯅꯣꯏꯍꯜꯂꯕꯗꯤ ꯃꯤ ꯈꯔ ꯃꯥꯜꯂꯗ꯭ꯔꯥ? ꯑꯗꯣ ꯅꯁꯛꯇꯨꯅ ꯑꯩ ꯂꯧꯔꯝꯗ꯭ꯔꯕꯅꯤꯅ ꯏꯐ ꯐꯖꯕꯗꯤ ꯑꯣꯏꯔꯔꯣꯏꯕꯣ. ꯇꯣꯂꯃꯨꯗꯨ ꯍꯧꯖꯤꯛꯁꯨ ꯃꯕꯣꯛꯇ ꯈꯤꯒꯠꯂꯒ ꯍꯔꯥꯎꯅ ꯌꯦꯡꯂꯤ. ꯇꯣꯂꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯔꯣꯏꯀꯣꯟ ꯈꯨꯟꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ. ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ. ꯅꯣꯡꯃ ꯇꯣꯂꯃꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗꯨ ꯅꯥꯎꯄꯨꯕ ꯊꯥ 8 ꯐꯥꯕꯒꯤ ꯁꯔꯦꯡ ꯊꯣꯡꯕꯅ ꯆꯥꯛ ꯀꯧꯕꯤꯔꯝꯃꯤ. ꯇꯣꯂꯃꯨꯗꯨ ꯁꯨꯃꯥꯡꯗ ꯁꯔꯦꯡ ꯁꯦꯝꯂꯤ. ꯑꯗꯨꯒ ꯏꯕꯣꯛ ꯄꯤꯁꯛꯅ ꯆꯦꯡ ꯈꯩꯔꯤ. ꯏꯕꯣꯛ ꯄꯤꯁꯛꯅ ꯊꯥꯖꯗ, ꯏꯁꯨ ꯊꯥꯖ, ꯏꯕꯣ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯧꯁꯤꯅ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯤ. ꯃꯃꯤꯡꯅ ꯏꯆꯜ ꯑꯗꯨꯝ ꯀꯧꯕꯤꯔꯦ ꯑꯩꯈꯣꯏꯅ. ꯃꯥꯁꯨ ꯏꯕꯣꯛ ꯍꯣꯏꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯂꯥꯛꯃꯤꯟꯅꯕꯅꯤ. ꯃꯥꯅ ꯊꯥ 5 ꯍꯥꯏꯔꯛꯏꯅꯦ ꯏꯕꯣ. ꯏꯕꯣꯛ ꯄꯤꯁꯛꯅ ꯌꯥꯡꯀꯣꯛꯇꯨ ꯊꯝꯃꯤ. ꯑꯗꯨꯒ ꯊꯥꯖꯒ ꯏꯆꯜꯒꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ. ꯏꯁꯨꯁꯥ, ꯉꯁꯤ ꯅꯕꯣꯛꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯇꯣꯂꯃꯨ, ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ. ꯃꯤꯔꯣꯟꯕꯤ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ ꯏꯕꯦꯝꯃ. ꯏꯆꯜꯗꯨ ꯊꯥꯖ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩ. ꯏꯕꯣꯛ ꯄꯤꯁꯛꯇꯨ ꯏꯆꯟꯗ ꯌꯦꯡꯉꯤ. ꯊꯥꯖꯅ ꯃꯕꯣꯛꯇ, ꯏꯕꯣ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯁꯨꯁꯥ, ꯃꯤꯔꯣꯟꯕꯤ ꯑꯅꯤꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯕ, ꯅꯠꯇ꯭ꯔꯒ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯕꯗ ꯗꯁꯥ ꯈꯔ ꯄꯥꯡꯗꯕꯤ, ꯃꯁꯥ ꯈꯔ ꯍꯦꯟꯅ ꯁꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯅꯠꯇ꯭ꯔꯒ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯥꯏꯅꯕ ꯂꯩ. ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯠꯇꯕ ꯂꯩꯋꯥ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ. ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯈ꯭ꯔꯤꯕꯗꯣ ꯑꯗꯨꯅꯤ. ꯅꯪꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯀꯨꯞꯊꯅ ꯈꯪꯅꯤꯡꯂꯕꯁꯨ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯍꯪꯕ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯇꯧꯕꯇꯕꯨ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯣꯏ ꯈꯪꯖꯤꯜꯂꯨꯀꯣ ꯏꯁꯨꯁꯥ. ꯏꯆꯜꯗꯨ ꯏꯕꯣꯛ ꯄꯤꯁꯛꯇ ꯌꯦꯡꯉꯤ. ꯍꯣꯏ ꯑꯕꯣ, ꯈꯪꯖꯔꯅꯤ. ꯑꯗꯨ ꯏꯕꯣ, ꯏꯆꯦꯒꯤ ꯊꯥ ꯁꯨꯕꯒꯤ ꯁꯔꯦꯡꯅ ꯆꯥꯛꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯔꯦꯡꯁꯤꯗꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯉꯥꯅꯤ. ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯅ ꯊꯥ 8 ꯃꯄꯨꯡ ꯐꯥꯕꯒ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯦꯡꯅ ꯆꯥꯛꯀꯧꯕꯒꯤ ꯐꯖꯕꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ. ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯤꯕꯅꯤꯅꯦ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯕꯅꯤ. ꯃꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯕꯅꯤ. ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ. ꯐꯖꯅ ꯑꯃꯨꯛꯇ ꯊꯤꯖꯤꯜꯂꯒꯅꯦ ꯈꯪꯂꯒ ꯑꯃꯨꯛ ꯍꯥꯏꯒꯦ. ꯑꯍꯩꯄ ꯁꯥꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯨꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯇꯥꯛꯂꯨꯔꯗꯤ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ. ꯊꯥꯖꯒ ꯏꯆꯜꯒꯗꯨ ꯅꯣꯛꯏ. ꯊꯥꯖꯒ ꯏꯆꯜꯒꯅ ꯏꯕꯣꯛ ꯄꯤꯁꯛꯀꯤ ꯆꯦꯡꯗꯨ ꯐꯧ ꯈꯜꯂꯤ. ꯊꯥꯖꯅ, ꯏꯕꯣ, ꯆꯦꯡꯁꯦ ꯇꯥꯆꯧꯗ ꯈꯩꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯕꯦꯝꯃ, ꯅꯣꯏ ꯇꯥꯆꯧꯒꯤ ꯍꯛꯆꯥꯡꯁꯤꯅ ꯌꯥꯡꯀꯣꯛꯀ ꯊꯥꯡꯒꯠꯄ ꯉꯝꯄꯣꯟꯇꯦꯗ. ꯇꯨ ꯌꯦꯡꯉꯨ, ꯊꯥꯡ ꯃꯆꯥꯁꯤꯃ ꯊꯥꯡꯒꯠꯂꯒ ꯉꯥ ꯌꯥꯟꯕꯁꯤꯗ ꯍꯨꯃꯥꯡ ꯑꯣꯔꯣꯔꯣ ꯇꯥꯔꯤꯁꯤꯅꯤ. ꯃꯥꯒꯨꯝꯕ 2-3ꯗꯤ ꯑꯩꯁꯨ ꯂꯥꯏꯅ ꯐꯨꯕ ꯉꯝꯅꯤ ꯈꯜꯂꯤ. ꯇꯣꯂꯃꯨꯗꯨ ꯃꯕꯣꯛꯇ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯒ ꯉꯥ ꯃꯀꯣꯛꯇꯨꯗ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯜꯂꯒ ꯊꯥꯡꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯌꯥꯜꯂꯤ. ꯊꯥꯖꯒ ꯏꯆꯜꯒꯗꯨ ꯏꯕꯣꯛ ꯄꯤꯁꯛꯅ ꯆꯌꯣꯜ 1-2 ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯂꯩꯍꯜꯂꯝꯃꯤ. ꯅꯣꯡꯃ ꯇꯣꯂꯃꯨꯗꯨ ꯊꯥꯖꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯩ ꯆꯥꯔꯤ. ꯇꯣꯂꯃꯨꯅ ꯊꯥꯖꯗ, ꯊꯥꯖ, ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ? ꯅꯣꯏ ꯏꯆꯜꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ.
ꯃꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯥꯟ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯍꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ, ꯃꯆꯥꯗꯣ ꯑꯩ ꯌꯣꯛꯄ ꯑꯗꯨꯝ ꯉꯝꯅꯤ꯫ ꯀꯩꯅꯣ ꯇꯥꯆꯧ, ꯅꯆꯟꯅꯨꯄꯤꯒꯨꯝꯕꯅꯤ ꯃꯥꯁꯨ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯐꯠꯇꯦ꯫ ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯗꯣ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯑꯩꯒ ꯎꯅꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯇꯥꯆꯧ, ꯅꯪ ꯅꯨꯄꯤ ꯁꯨꯛꯐꯪ ꯐꯪꯉꯣꯏ, ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯇꯦ, ꯅꯨꯄꯤꯅꯅꯦ ꯁꯨꯛꯄꯥꯝ ꯄꯥꯝꯃꯣꯏꯌꯦ꯫ ꯀꯩꯅꯣ, ꯑꯩꯕꯨ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯀꯩꯗꯤ ꯍꯥꯏꯅꯨꯗ? ꯑꯗꯨꯅꯤ ꯇꯥꯆꯧ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ꯫ ꯏꯆꯜꯒꯤ ꯅꯨꯄꯥꯗꯣ ꯈꯨꯊꯤ ꯑꯃꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯩꯃꯟꯕꯒꯤ ꯏꯆꯜꯁꯦ ꯁꯨꯝꯗꯠꯂꯒ ꯂꯧꯈ꯭ꯔꯤꯅꯤ꯫ ꯍꯣꯏ ꯏꯆꯟ, ꯇꯥꯕ꯭ꯔꯣ? ꯅꯪ ꯍꯩꯅꯧ ꯍꯦꯛꯄꯗ ꯅꯁꯥꯗꯣ ꯆꯣꯡꯈꯠꯀꯅꯨꯀꯣ, ꯅꯕꯨꯛ ꯁꯣꯛꯀꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯃ ꯍꯦꯛꯒ ꯂꯥꯛꯑꯒꯦ꯫ ꯁꯤꯅꯤ ꯌꯥꯔꯅꯤ, ꯂꯥꯛꯑꯣ, ꯄꯨꯈ꯭ꯔꯤꯗꯒ ꯑꯃꯨꯛ ꯇꯥꯁꯤꯟꯅꯤ꯫ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯕ ꯃꯥꯏꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯨꯅꯕ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯅꯪ ꯌꯨꯝ ꯍꯟꯈꯤꯕꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯁꯝꯁꯤꯃꯒ ꯍꯧꯔꯕ, ꯑꯗꯨꯒ ꯃꯥꯏꯁꯤꯃꯒ ꯐꯖꯔꯕ, ꯍꯛꯆꯥꯡꯁꯤꯃꯒ ꯐꯔꯕ, ꯑꯗꯨꯒ ꯍꯅꯨꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯃꯒ ꯁꯦꯝꯗꯣꯛꯑꯗꯤ ꯅꯨꯄꯤꯅ ꯐꯖꯅ ꯄꯥꯝꯃꯅꯤ ꯑꯩꯁꯦ꯫ ꯊꯥꯖꯗꯨ ꯃꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯅꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯆꯠꯂꯤꯕꯗꯣ ꯑꯗꯨꯃꯒ ꯐꯖꯅ ꯅꯍꯥꯗꯧꯅꯅꯦ ꯇꯤꯡꯅ ꯆꯠꯂꯒ ꯌꯥꯔꯅꯤ꯫ ꯈꯨꯕꯣꯝꯗꯣ ꯎꯌꯨꯡꯁꯦ ꯌꯥꯝ ꯃꯥꯜꯂꯤ, ꯅꯈꯨꯠꯇꯨꯁꯨ ꯁꯔꯨ ꯉꯥꯛꯇ ꯀꯤꯕ ꯑꯃ ꯌꯥꯎꯏ꯫ ꯏꯆꯜꯁꯨ ꯍꯩꯅꯧ ꯑꯃꯅꯤ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯇꯥꯆꯧ, ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯃ ꯂꯩ, ꯈꯪꯅꯒꯦꯔꯥ? ꯏꯆꯜ, ꯅꯣꯏꯔꯣꯝꯗ ꯉꯁꯤ ꯆꯠꯂꯁꯤꯔꯥ? ꯊꯥꯖꯅ, ꯀꯩꯅꯣ ꯇꯥꯆꯧ, ꯏꯆꯜꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ, ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯃꯥꯗꯤ꯫ ꯑꯗꯣ ꯏꯆꯜꯒꯤ ꯇꯤꯟꯅꯕꯤꯗꯤ ꯂꯩꯔꯝꯅꯤꯗ, ꯅꯃꯥꯟꯅꯕꯤ ꯂꯩꯕ꯭ꯔꯥ ꯏꯆꯟ? ꯏꯆꯟꯅ ꯇꯣꯂꯨꯃꯨꯗ, ꯇꯥꯆꯧ, ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ, ꯂꯥꯡꯂꯦꯟ ꯁꯅꯥ ꯀꯧꯕꯅꯤ꯫ ꯊꯥꯖꯗꯨ ꯏꯆꯜꯗ ꯀꯤꯅ ꯌꯦꯡꯉꯤ꯫ ꯇꯣꯂꯨꯃꯨꯅ ꯏꯆꯟꯗ, ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯁꯝ ꯊꯥꯕ ꯆꯠꯄꯗ ꯂꯥꯡꯂꯦꯟ ꯁꯅꯥꯒ ꯑꯣꯏꯅ ꯈꯪꯅꯁꯤꯜꯂꯒꯦ꯫ ꯏꯆꯜꯗꯨ ꯊꯥꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯣꯂꯨꯃꯨꯗ, ꯑꯗꯨ ꯇꯥꯆꯧ, ꯃꯥꯗꯤ ꯊꯋꯥꯏ ꯌꯥꯎꯗꯕꯅꯤ, ꯑꯁꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯁꯅꯥꯗꯣ ꯊꯋꯥꯏ ꯌꯥꯎꯗꯅ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯤ ꯀꯨꯞꯄꯒ ꯊꯝꯂꯤꯕꯅꯤ꯫ ꯇꯣꯂꯨꯃꯨꯗꯨ ꯏꯆꯟꯗ ꯁꯥꯎꯔꯛꯏ꯫ ꯏꯆꯟ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯣ, ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯊꯥꯖꯅ ꯇꯣꯂꯨꯃꯨꯗ, ꯇꯥꯆꯧ, ꯏꯆꯟꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯂꯕ ꯃꯤꯑꯣꯏꯗꯨꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯌꯦ ꯃꯄꯥ ꯑꯃꯥꯏꯕꯅ꯫ ꯏꯁ, ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕ, ꯏꯅꯥꯛ ꯀꯌꯥꯝ ꯈꯨꯟꯕ ꯃꯤꯅꯣꯅꯦ ꯃꯣꯏꯕꯣ, ꯁꯛ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯤꯅꯣ ꯃꯥꯕꯣ, ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯞꯄ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ? ꯃꯥꯕꯨ ꯂꯥꯏꯒꯤ ꯃꯆꯥꯔꯣ ꯍꯥ? ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥ꯫ ꯑꯁꯤꯕ ꯃꯤꯕꯨ ꯊꯋꯥꯏ ꯑꯃꯨꯛ ꯍꯥꯞꯄꯨꯏ꯫ ꯅꯣꯛꯅꯤꯡꯉꯤ꯫ ꯊꯥꯖꯒ ꯏꯆꯜꯒꯗꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯊꯥꯖꯅ ꯇꯣꯂꯨꯃꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯂꯥꯡꯂꯦꯟ ꯁꯅꯥꯗꯣ ꯍꯤꯡꯍꯟꯗꯕ ꯌꯥꯗꯕ ꯃꯔꯝ ꯈꯔ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ, ꯇꯥꯆꯧꯅ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ꯫ ꯏꯆꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯖꯒ ꯏꯆꯜꯒꯁꯨ ꯊꯔꯣꯏꯀꯣꯜ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯂꯨꯃꯨꯁꯨ ꯃꯆꯟꯅꯨꯄꯤ ꯑꯅꯤꯅ ꯊꯔꯣꯏꯀꯣꯜ ꯈꯨꯟꯗ ꯍꯟꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯍꯨꯝꯗꯨ ꯁꯟ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤ, ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯑꯗꯨꯅ ꯃꯆꯤ ꯂꯦꯡꯕꯣꯏ ꯂꯦꯡꯗꯕꯣꯏ ꯊꯔꯣꯏꯀꯣꯜ ꯈꯨꯜꯂꯣꯝꯗ ꯊꯧꯔꯤ꯫ ꯇꯣꯂꯨꯃꯨꯗꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯃꯀ꯭ꯔꯥꯡꯒ ꯐꯥꯛꯂꯒ ꯂꯦꯞꯂꯒ ꯇꯣꯡꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯨꯒꯤ ꯀꯥꯁꯨ ꯇꯧꯔꯤ꯫ ꯇꯣꯂꯨꯃꯨꯅ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜꯗꯨꯗ, ꯇꯥꯔꯤꯕ꯭ꯔꯥ ꯏꯄꯜ? ꯍꯥꯎꯅꯤ ꯏꯕꯨꯡꯉꯣ, ꯏꯄꯜꯒꯤ ꯁꯟ ꯒꯥꯔꯤꯁꯦ ꯑꯩ ꯀꯨꯝꯊꯔꯒ ꯏꯜꯂꯛꯎꯔꯥ? ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤ ꯁꯟ ꯑꯅꯤꯁꯦ ꯃꯃꯤꯠ ꯎꯗ ꯇꯧꯔꯤꯅꯤ ꯏꯕꯨꯡꯉꯣ꯫ ꯅꯌꯨꯝꯗ ꯅꯨꯄꯤꯅꯒ ꯉꯥꯏꯍꯧꯔꯕ꯭ꯔꯣ ꯍꯥ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ, ꯁꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯦꯟ, ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯔꯤꯗꯨꯕꯨ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯗ꯭ꯔꯣ? ꯑꯗꯣ ꯁꯟꯗꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯃꯤꯠ ꯎꯕꯅꯤ ꯏꯄꯜ꯫ ꯑꯣ ꯏꯕꯨꯡꯉꯣ, ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯇꯣꯂꯨꯃꯨ ꯀꯧꯏ ꯏꯄꯜ꯫ ꯇꯣꯂꯨꯃꯨ, ꯁꯟꯅ ꯅꯨꯃꯤꯗꯥꯡꯗ ꯎꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯅꯤꯗꯣ ꯁꯟꯒꯤ ꯃꯃꯤꯠ ꯄꯥꯟꯕ꯭ꯔꯅꯦ ꯍꯥ? ꯏꯄꯜ, ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯗ ꯃꯃꯤꯠ ꯂꯣꯏ ꯎꯕꯅꯤ꯫ ꯏꯆꯥꯁꯦ
ꯁꯥ ꯁꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯃꯥꯜꯂꯤꯗ. ꯏꯄꯜ, ꯑꯩꯁꯦ ꯑꯁꯤꯕ ꯌꯦꯟ ꯐꯥꯎꯕ ꯍꯤꯡꯒꯠꯍꯜꯂꯒ ꯃꯔꯨꯝ ꯑꯃꯨꯛ ꯀꯣꯛꯍꯟꯕ ꯉꯝꯃꯤꯕ ꯅꯨꯄꯥꯅꯤ. ꯅꯍꯥꯟꯁꯨ ꯀꯛꯆꯦꯡ ꯑꯃ ꯍꯤꯡꯒꯠꯍꯜꯂꯤꯕꯅꯤ. ꯑꯗꯨꯗꯤ ꯃꯤꯁꯨ ꯍꯤꯡꯒꯠꯍꯜꯂꯨꯗꯅ. ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯇꯣꯂꯨꯃꯨꯗ ꯇꯨꯃꯤꯟ ꯂꯩꯅꯕ ꯈꯨꯖꯤꯟ ꯁꯤꯛꯏ. ꯇꯣꯂꯨꯃꯨꯗꯨ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ, ꯃꯤꯗꯤ ꯍꯤꯡꯍꯟꯕ ꯉꯝꯃꯣꯏ ꯏꯄꯜ. ꯊꯔꯣꯏ ꯀꯣꯟ ꯈꯨꯜꯂꯣꯝꯗ ꯏꯔꯪ ꯂꯪꯕ ꯃꯩꯉꯥꯜ ꯈꯔ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯏꯆꯜꯅ ꯊꯥꯖꯗ, ꯏꯆꯦ, ꯑꯃꯥꯏꯕ ꯃꯁꯦꯟ ꯃꯤꯇ꯭ꯔꯪ ꯀꯥꯞꯅꯕꯗꯣ ꯑꯃꯨꯛ ꯇꯧꯔ ꯃꯥꯜꯂꯤ. ꯑꯗꯣ ꯇꯥꯆꯧꯗꯗꯤ ꯍꯥꯏꯔꯨꯅꯨ, ꯀꯤꯈꯤꯅꯤ. ꯁꯣꯝꯗ ꯇꯣꯂꯨꯃꯨꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ. ꯏꯄꯜ, ꯅꯣꯡ ꯆꯨꯔꯛꯄꯅ ꯍꯥꯜꯂꯅꯤ. ꯁꯟ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯁꯤ. ꯇꯣꯂꯨꯃꯨ, ꯅꯣꯡ ꯈꯥꯛꯄ ꯅꯠꯇꯦ. ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯥꯏꯕ ꯃꯁꯦꯜ ꯃꯤꯇ꯭ꯔꯪ ꯀꯥꯞꯅꯕꯅꯤ. ꯌꯦꯡꯕꯗ ꯐꯅꯕꯨ ꯐꯖꯔꯤ, ꯃꯩꯉꯥꯜꯁꯤꯅ ꯄꯨꯝꯂꯪ ꯂꯪꯉꯗꯅ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯄꯜ? ꯑꯋꯣꯏꯀꯤꯔꯣ? ꯑꯁꯤꯕꯨ ꯃꯩꯁꯦ ꯍꯤꯒꯣꯛ ꯃꯆꯨꯒ ꯌꯥꯎꯏ. ꯐꯥꯒꯤꯔꯣ ꯑꯩꯅ ꯉꯥꯡꯂꯤꯁꯦ? ꯊꯔꯣꯏ ꯀꯣꯟ ꯈꯨꯟꯗ ꯁꯅꯥꯔꯩ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕ ꯑꯃ ꯂꯩ. ꯃꯗꯣ ꯃꯨꯟꯅꯔꯤ ꯑꯣꯏꯔꯝꯅꯤ. ꯅꯨꯄꯤꯗꯣ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏꯗꯨꯗ ꯃꯄꯥ ꯑꯃꯥꯏꯕꯗꯨꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯇꯥꯛꯂꯝꯒꯅꯤ ꯍꯥꯏꯕꯅꯤ. ꯂꯥꯟ ꯉꯝꯕ ꯑꯃꯥꯏꯕꯗꯨꯅ ꯁꯤꯗ ꯍꯤꯗꯥꯛꯀꯤ ꯃꯍꯩꯗꯣ ꯂꯧꯍꯧꯒꯗꯣꯏꯅꯤ. ꯃꯗꯨꯒꯤ ꯀꯨꯝꯍꯩꯅꯤ ꯇꯧꯔꯤꯕꯁꯤ. ꯇꯣꯂꯨꯃꯨꯗꯨ ꯇꯞꯅ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ. ꯅꯣꯡꯃ ꯇꯣꯂꯨꯃꯨꯗꯨ ꯊꯔꯣꯏ ꯀꯣꯟ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯃꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯏ. ꯇꯣꯂꯨꯃꯨꯗꯨ ꯃꯀꯣꯛꯇ ꯈꯨꯗꯩ ꯑꯃꯁꯨ ꯀꯨꯞꯂꯤ ꯑꯗꯨꯒ ꯈꯨꯗꯩꯗꯨꯅ ꯃꯃꯥꯏ ꯑꯗꯨꯁꯨ ꯈꯨꯝꯖꯤꯜꯂꯤ ꯑꯃꯨꯛ. ꯇꯣꯂꯨꯃꯨꯗꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯣꯠꯇꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯈꯨꯗꯩꯗꯨ ꯇꯥꯔꯛꯇꯅꯕ ꯀꯟꯅ ꯁꯦꯟꯅꯔꯤ. ꯏꯅꯦ. ꯍꯥꯎꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗ ꯈꯨꯝꯕ ꯋꯥꯔꯤꯅꯦ. ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯄꯪꯑꯣꯠꯇ ꯑꯣꯠꯀꯅꯨꯀꯣ, ꯂꯣꯏꯅ ꯄꯠꯄ ꯇꯥꯔꯦ. ꯅꯈꯨꯠ ꯑꯣꯏꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯅꯨꯄꯤꯗꯧꯅ ꯐꯤꯇꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤꯗꯨꯅ ꯍꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯈꯨꯜꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥꯒ ꯏꯜꯂꯛꯏꯔꯣ ꯍꯥꯏꯕ? ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯇꯣꯞꯄ ꯂꯝꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯄꯨꯈꯤꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯛꯏꯔꯣ ꯍꯥ? ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯕꯒꯤ ꯏꯀꯥꯏꯗꯅ ꯅꯃꯥꯏ ꯈꯨꯝꯂꯤꯕ꯭ꯔꯩꯃꯤ ꯅꯪꯒꯤꯗꯣ? ꯀꯔꯤꯅꯣꯏꯅꯦ, ꯃꯥꯏ ꯈꯨꯝꯃꯒ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯦꯛꯇ ꯑꯣꯏꯕ꯭ꯔꯣ? ꯑꯩꯗꯤ ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤꯁꯨ ꯂꯧꯗꯅ ꯑꯩ ꯄꯥꯈꯪꯅꯤ. ꯑꯣꯏꯕ ꯇꯥꯕꯅꯤ ꯀꯩꯅꯣ. ꯅꯪꯒꯤꯗꯣ ꯏꯀꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯃꯥꯏ ꯈꯨꯝꯃꯤꯗꯣ? ꯍꯣꯏ, ꯏꯀꯥꯏ ꯇꯧꯔꯤꯅꯤꯅꯦ, ꯑꯗꯨꯒꯤ ꯈꯨꯝꯃꯤꯅꯤ. ꯏꯅꯦ, ꯑꯩꯒꯤ ꯄꯤꯐꯝ ꯇꯧꯕ ꯄꯣꯠꯇꯣ ꯄꯤꯔꯛꯑꯣ ꯆꯠꯂꯒꯦ. ꯅꯪ ꯈꯗꯥꯡ ꯌꯥꯝ ꯅꯣꯝꯃꯤ. ꯍꯩꯠ, ꯌꯦꯟꯗꯦꯝ ꯃꯔꯨꯁꯤꯅ ꯊꯨꯝꯍꯧꯕ꯭ꯔꯥ ꯅꯪ ꯍꯥ? ꯏꯁ, ꯏꯅꯦꯁꯨꯕ ꯂꯣꯏꯔꯦ. ꯌꯦꯟꯗꯦꯝ ꯃꯔꯨ ꯃꯥꯟꯕ ꯑꯩꯉꯣꯟꯗ ꯌꯦꯟꯗꯦꯝ ꯃꯔꯨꯅ ꯊꯣꯝꯅꯤ. ꯇꯨ ꯌꯦꯡꯉꯣ ꯃꯥꯏꯁꯦ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯊꯤꯔꯤꯗꯀꯣ ꯏꯆꯥꯒꯤ ꯃꯥꯏꯁꯤꯗꯤ. ꯃꯤꯠꯄꯥꯟꯗꯣ ꯈꯛ ꯉꯥꯏꯗꯅ ꯃꯍꯤꯡ ꯀꯥꯗ꯭ꯔꯤꯕꯁꯦ. ꯑꯇꯩꯗꯤ ꯎꯟꯁꯥ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ. ꯑꯗꯨꯒ ꯅꯀꯣꯛꯇꯨꯅ ꯀꯔꯤꯒꯤ ꯈꯨꯝꯂꯤꯕ ꯍꯥ? ꯏꯅꯦ, ꯁꯤꯁꯨ ꯌꯥꯗꯕꯒꯤ ꯈꯨꯝꯃꯤꯅꯤ. ꯅꯀꯣꯛꯇ ꯀꯨꯞꯄꯤꯕ ꯐꯤꯗꯣ ꯊꯨꯅ ꯂꯧꯊꯣꯛꯎ. ꯇꯣꯂꯨꯃꯨꯗꯨ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯄꯣꯠꯐꯝ ꯃꯃꯥꯡꯗꯨꯗ ꯐꯝꯃꯤ ꯄꯣꯠ ꯌꯣꯟꯕꯤ ꯏꯅꯦ ꯑꯗꯨꯅ ꯇꯣꯂꯨꯃꯨꯗ. ꯏꯁ, ꯐꯤꯕꯝ ꯑꯃꯒꯤ ꯈꯨꯊꯤꯅꯤꯗꯅ ꯏꯆꯥꯒꯤ ꯈꯨꯊꯤꯁꯤꯗꯤ. ꯍꯦꯔꯥ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯥꯏ ꯊꯤꯒꯦꯔꯥ ꯀꯣꯛ ꯇꯥꯡꯒꯦꯔꯥ ꯅꯨꯄꯥ ꯊꯣꯛꯅ ꯅꯁꯛ ꯎꯠꯀꯗꯕꯅꯤ. ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣꯅꯦ ꯍꯥ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯍꯥꯏꯌꯨꯗꯅ. ꯏꯅꯦ, ꯑꯩ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯆꯦꯡꯒꯨꯝ ꯈꯨꯜꯗꯒꯤꯅꯤ. ꯏꯆꯥꯅꯨꯄꯤ ꯑꯃ ꯈꯨꯟꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯁꯨ ꯎꯅꯒꯤ ꯂꯥꯛꯄꯅꯤ. ꯇꯣꯂꯨꯃꯨꯅ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯁꯝ ꯍꯧꯍꯟꯕ ꯉꯝꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ. ꯄꯣꯠ ꯌꯣꯟꯕꯤ ꯏꯅꯦ ꯑꯗꯨꯅ ꯇꯣꯂꯨꯃꯨꯗ, ꯀꯅꯥꯅ ꯁꯝ ꯍꯧꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤꯅꯣꯅꯦ ꯑꯃꯥꯏꯕꯗꯨꯅ ꯇꯣꯂꯨꯃꯨ ꯅꯪꯕꯣ? ꯇꯨ, ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯃꯀꯣꯛ ꯇꯥꯡꯕ ꯅꯨꯄꯥ ꯈꯔ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯃꯀꯣꯛꯇ ꯅꯥꯜꯂꯒ ꯐꯝꯂꯤꯕꯁꯦ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨꯅ ꯃꯁꯝ ꯍꯧꯍꯟꯕ ꯉꯝꯂꯝꯂꯕꯗꯤ ꯃꯣꯏꯁꯨ ꯍꯧꯔꯝꯂꯣꯏꯗ꯭ꯔꯣ ꯍꯥ? ꯑꯩꯈꯣꯏ ꯏꯆꯟ ꯊꯥꯖꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯈ꯭ꯔꯦꯗ. ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨ. ꯏꯅꯦ, ꯑꯩ ꯆꯠꯂꯦ. ꯇꯣꯂꯨꯃꯨꯗꯨ ꯄꯣꯠ ꯌꯣꯟꯕꯤꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ. ꯋꯥ ꯑꯃꯁꯨ ꯍꯪꯗꯕ ꯋꯥꯠꯂꯤ. ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯇꯣꯂꯨꯃꯨꯕ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯂꯤꯕꯁꯤꯅ? ꯄꯣꯠꯁꯤꯡꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯟꯗꯣꯛꯂꯒꯦ ꯑꯃꯨꯛ ꯇꯧꯔꯤꯕ ꯖꯥꯠꯂꯥ?
ꯄꯣꯠ ꯈꯟꯗꯣꯛꯀꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯃꯥꯏꯁꯤꯗ ꯊꯥꯡꯖꯤꯡꯁꯤꯅ ꯊꯣꯝꯒꯗꯕꯅꯤ ꯑꯩꯗꯤ. ꯌꯧꯁꯤꯜꯂꯛꯂꯤ. ꯊꯥꯡꯖꯤꯡꯁꯦ ꯏꯅꯥꯛꯇ ꯈꯔ ꯑꯃꯨꯛꯇ ꯊꯝꯒꯦ. ꯇꯣꯂꯨꯃꯨꯗꯨ ꯄꯣꯠ ꯌꯣꯟꯕꯤ ꯏꯅꯦꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯃꯨꯛ ꯐꯝꯃꯤ. ꯏꯅꯦ. ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯄꯣꯠ ꯂꯩꯒꯗꯕ ꯋꯥꯠꯂꯤꯕ꯭ꯔꯣ? ꯌꯥꯝꯅꯗꯤ ꯂꯩꯁꯤꯜꯂꯨꯅꯨꯗ, ꯄꯨꯕ ꯉꯝꯃꯣꯏ. ꯏꯅꯦ, ꯄꯣꯠꯇꯤ ꯂꯩꯔꯣꯏ. ꯋꯥ ꯑꯝꯇꯒ ꯍꯪꯒꯦ. ꯀꯔꯤꯅꯣ? ꯍꯪꯉꯣ. ꯏꯅꯦ, ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯄꯣꯠ ꯌꯣꯟꯕꯤ ꯏꯅꯦꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯤ. ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯇꯩꯗꯨ ꯇꯣꯂꯨꯃꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ. ꯄꯣꯠ ꯂꯩꯕꯁꯤꯡꯁꯨ ꯇꯣꯂꯨꯃꯨꯗ ꯌꯥꯝ ꯀꯤꯅ ꯌꯦꯡꯅꯔꯤ. ꯇꯣꯂꯨꯃꯨꯅ ꯄꯣꯠ ꯌꯣꯟꯕꯤ ꯏꯅꯦꯗ, ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯣ? ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯗꯨ ꯑꯉꯥꯡꯗꯣ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯆꯣꯞꯍꯟꯕ. ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯅꯤꯅꯦꯕ ꯃꯣꯏ ꯂꯤꯁꯤꯜꯂꯤꯁꯤ. ꯇꯣꯂꯨꯃꯨꯗꯨ ꯃꯆꯟꯅꯨꯄꯤ ꯊꯥꯖꯒ ꯃꯌꯨꯝꯗ ꯈꯠꯅꯔꯝꯃꯤ. ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ. ꯊꯥꯖꯒꯤ ꯃꯆꯥꯒꯤ ꯏꯄꯥꯜ ꯅꯨꯃꯤꯠꯇꯅꯤ ꯊꯔꯣꯏꯀꯣꯟ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯊꯥꯖꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯄꯥꯟ ꯁꯣꯟꯕ ꯂꯥꯛꯂꯝꯃꯤ. ꯇꯣꯂꯨꯃꯨꯗꯤ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯄꯒꯨꯝ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯃꯥꯏꯕ ꯁꯅꯥꯔꯩ ꯂꯥꯛꯄꯗꯨꯗ ꯈꯨꯜꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯕꯁꯨ ꯌꯥꯎꯅꯔꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯏꯄꯥꯜ ꯂꯥꯛꯄ ꯍꯅꯨꯕ ꯑꯃꯅ, ꯈꯨꯜꯁꯤꯗꯕꯨ ꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄ ꯑꯃꯥꯏꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯏꯄꯥꯟ ꯁꯣꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ. ꯈꯨꯜꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯅꯦꯛꯂꯨꯕ ꯌꯥꯏꯅ. ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯥꯎ ꯃꯣꯏꯕꯨ? ꯃꯥꯅꯤ ꯇꯥꯗ, ꯏꯃꯧ ꯊꯥꯖꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯑꯗꯨꯋꯥꯏꯗꯣ ꯑꯃꯨꯛ ꯂꯧꯕꯤꯈꯤꯗꯅ ꯇꯣꯛꯂꯔꯅꯤ. ꯑꯗꯨꯅꯤ ꯃꯆꯥꯅꯨꯄꯤ ꯌꯣꯛꯄ ꯇꯟꯕꯁꯦ, ꯃꯆꯥꯅꯨꯄꯤ ꯍꯥꯠꯄꯁꯦ. ꯇꯣꯂꯨꯃꯨꯗꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ. ꯇꯣꯂꯨꯃꯨꯗꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ. ꯃꯣꯏꯕꯨꯡꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯟꯅꯨꯕꯗꯨꯗ, ꯇꯥꯗ, ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯅꯤꯡꯗ ꯏꯅꯔꯤꯕ ꯑꯍꯜ ꯃꯟꯕ ꯑꯉꯥꯡꯁꯦ ꯁꯥꯎꯕ ꯃꯥꯜꯂꯤꯅꯦ. ꯃꯃꯤꯠꯁꯤ ꯇꯥꯗ ꯏꯕꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤꯅꯦ. ꯁꯥꯎꯅꯤꯡꯉ ꯁꯥꯎꯁꯅꯨ. ꯕꯨꯠ ꯄ꯭ꯔꯦꯠꯀ ꯊꯥꯖꯤꯜꯂꯛꯂꯕ? ꯑꯩꯒꯤꯁꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯇꯤꯟꯅꯩ. ꯊꯦꯡꯅꯍꯟꯒꯦ. ꯇꯣꯂꯨꯃꯨꯗꯨ ꯍꯅꯨꯕꯗꯨꯅ ꯕꯨꯠ ꯄꯜꯂꯛꯄꯗꯨꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ. ꯑꯩ ꯏꯄꯥꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ. ꯅꯨꯃꯤꯗꯥꯡꯗꯅꯤꯀꯣ ꯕꯨꯠ ꯊꯣꯛꯇꯣꯏꯁꯦ. ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯜꯂꯒꯦ. ꯅꯨꯃꯤꯗꯥꯡ ꯇꯣꯂꯨꯃꯨꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯉꯥꯡ ꯂꯛꯅꯔꯤ. ꯏꯆꯜꯁꯨ ꯃꯁꯤꯒꯤ ꯆꯥꯛ ꯁꯦꯝꯕꯤꯔꯤ. ꯇꯣꯂꯨꯃꯨꯅ ꯑꯉꯥꯡꯗꯨꯗ, ꯏꯍꯦ, ꯃꯌꯥꯁꯦ ꯀꯌꯥꯗ ꯐꯖꯅ ꯍꯧꯔꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯀꯔꯤꯅꯣ ꯇꯥꯆꯧ, ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯃꯌꯥ ꯀꯃꯥꯏ ꯍꯧꯗꯣꯏꯅꯣ? ꯚꯨꯠ ꯅꯨꯄꯤ, ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ. ꯅꯨꯃꯤꯗꯥꯡꯗ ꯚꯨꯠ ꯄꯟꯕ ꯌꯥꯗꯦ. ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯅꯪꯕꯣ? ꯏꯆꯜ, ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦ. ꯅꯣꯏꯒꯤ ꯈꯨꯜꯁꯦ ꯌꯥꯝ ꯀꯤ. ꯚꯨꯠ ꯁꯥꯟꯅꯕ ꯑꯃꯥꯏꯕꯒ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ. ꯅꯣꯏ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯩ. ꯑꯩ ꯌꯥꯝ ꯀꯤ. ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕ ꯃꯥꯜꯂꯤ. ꯇꯥꯆꯧ, ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯤ ꯍꯥꯠꯂꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯥꯖꯗꯦ. ꯌꯥꯝ ꯐꯕ ꯑꯍꯜꯅꯤ, ꯑꯃꯥꯏꯕꯅꯤ. ꯇꯥꯆꯧꯅ ꯅꯔꯤꯜ ꯂꯩꯔꯗꯤ, ꯅꯨꯄꯥ ꯊꯣꯛꯑꯗꯤ ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯆꯨꯝꯕꯗꯣ ꯈꯪꯗꯣꯛꯎꯗꯅ. ꯏꯆꯜꯗꯨ ꯃꯆꯦ ꯊꯥꯖꯒꯤ ꯆꯥꯛꯇꯣ ꯐꯃꯨꯡꯗ ꯊꯝꯃꯤ. ꯑꯗꯨꯒ ꯇꯣꯂꯨꯃꯨꯗ ꯂꯛꯅꯔꯤ. ꯏꯆꯦ, ꯇꯥꯆꯧꯁꯦ ꯍꯨꯃꯥꯡ ꯌꯥꯝ ꯀꯥꯏ. ꯀꯤꯕ ꯃꯥꯜꯂꯤ. ꯀꯤꯍꯜꯂꯨꯔꯅꯨ. ꯏꯆꯜ, ꯑꯗꯨꯃꯥꯏꯅ ꯀꯥꯗꯦ ꯍꯥꯏꯅꯨꯗ. ꯑꯩ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤꯀꯣ. ꯇꯣꯂꯨꯃꯨꯗ ꯃꯆꯟꯅꯨꯄꯤ ꯊꯥꯖꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ. ꯅꯣꯡꯉꯥꯟꯕꯒ ꯇꯣꯂꯨꯃꯨꯗꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ. ꯇꯣꯂꯨꯃꯨꯅ ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯃꯥꯏꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯎꯏ. ꯇꯣꯂꯨꯃꯨꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯑꯃꯥꯏꯕꯗꯨ ꯀꯧꯏ. ꯀꯩꯅꯣ, ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯗꯨꯕꯨ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯕꯖꯥꯠꯂꯣ? ꯈꯨꯝꯃꯛꯇꯦꯅꯦ. ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯁꯦ ꯌꯥꯝ ꯆꯥꯎꯕ ꯖꯥꯠꯂꯥ? ꯍꯣ ꯏꯄꯨ ꯃꯥꯏꯕꯧ! ꯍꯣ ꯑꯃꯥꯏꯕ! ꯍꯣ ꯃꯥꯏꯕ ꯁꯅꯥꯔꯩ! ꯍꯣ ꯁꯅꯥꯔꯩ! ꯈꯨꯝꯂꯛꯇꯤꯌꯦ. ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯒꯦꯗ. ꯇꯣꯂꯨꯃꯨꯗꯨ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨ
ꯇꯞꯅ ꯏꯜꯂꯒ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯇꯞꯅ ꯀꯧꯏ, "ꯏꯄꯨ ꯃꯥꯏꯕ, ꯑꯩ ꯂꯥꯛꯏꯌꯦ." ꯃꯅꯨꯡꯁꯤꯗꯤ ꯌꯥꯝ ꯃꯝꯃꯤꯅ, ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯅ ꯌꯨꯝꯁꯤ ꯀꯌꯥꯗ ꯐꯖꯔꯤꯕ, ꯑꯗꯨꯒ ꯃꯅꯨꯡꯁꯤꯅ ꯄꯨꯡꯃꯝ ꯃꯝꯃꯤꯅ, ꯇꯁꯦꯡꯅ ꯚꯨꯠ ꯚꯨꯠ ꯄꯟꯕ ꯌꯥꯗꯦ꯫ "ꯍꯣ ꯏꯄꯨ ꯃꯥꯏꯕꯣ, ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯤꯕꯔꯣ? ꯔꯣ ꯔꯣ." "ꯏꯍꯦ, ꯑꯩꯒꯤ ꯈꯨꯀꯧꯁꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯗ." ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯁꯨꯃꯥꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯇꯣꯂꯨꯃꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯇꯣꯂꯨꯃꯨꯗ, "ꯇꯣꯂꯨꯃꯨ, ꯀꯔꯤ ꯂꯩꯔꯦ? ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ?" "ꯏꯄꯨ, ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ?" "ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯆꯟꯅꯨꯄꯤ ꯊꯥꯖꯒꯤ ꯏꯄꯥꯟ ꯁꯣꯜꯂꯝꯕꯗꯣ?" "ꯑꯣ, ꯍꯣꯏ ꯍꯣꯏ ꯏꯄꯨ, ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯑꯗꯣ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯣꯂꯨꯃꯨ ꯀꯣꯛꯇꯥꯡ ꯍꯥꯏꯅ ꯅꯀꯣꯛꯇ ꯌꯩꯍꯧꯕꯗꯨꯕꯣ?" "ꯏꯍꯦ, ꯍꯣꯏ ꯏꯄꯨ, ꯑꯗꯣ ꯀꯣꯛꯇꯤ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦꯗ. ꯃꯥꯏ ꯈꯔ ꯁꯥꯡꯕꯁꯤꯗ ꯀꯣꯛ ꯇꯥꯡꯕ ꯃꯥꯟꯕꯩꯅꯦ." "ꯍꯣꯏ ꯍꯣꯏ, ꯃꯣꯔꯥꯗꯣ ꯄꯥꯏꯔꯛꯑꯣ. ꯎꯔꯨꯝꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤ." "ꯑꯍꯣꯏ ꯏꯄꯨ." "ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯁꯝ ꯍꯧꯍꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ?" "ꯅꯠꯇꯦ ꯏꯄꯨ, ꯏꯄꯨꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ." "ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯣ? ꯑꯩ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤ." "ꯀꯔꯤ ꯇꯧꯔꯦ ꯇꯣꯂꯨꯃꯨ, ꯈꯪꯍꯧ ꯍꯧꯒꯠꯂꯤꯕꯗꯨꯅ? ꯏꯆꯥꯅꯨꯄꯤ ꯀꯔꯤ ꯇꯧꯔꯦꯕ?" "ꯏꯄꯨ ꯃꯥꯏꯕ, ꯁꯣꯏꯈꯤꯕꯅꯤ. ꯑꯩꯅ ꯈꯨꯜꯁꯤꯗ ꯁꯨꯝ ꯁꯥꯖꯦꯜ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯛꯄꯗ ꯏꯄꯨ ꯎꯕꯗꯨꯗ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ. ꯑꯩ ꯆꯠꯂꯒꯦ ꯏꯄꯨ." "ꯂꯥꯏꯕꯛꯁꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ." "ꯇꯣꯂꯨꯃꯨ, ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ. ꯐꯗꯤꯁꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛꯇ ꯇꯩꯊꯣꯛꯑꯣ." "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏ?" "ꯏꯆꯟꯅꯨꯄꯤ ꯊꯥꯁꯤꯅ ꯍꯥꯏꯕꯅꯤ ꯏꯄꯨ ꯃꯥꯏꯕ." "ꯌꯥꯝ ꯐꯕ ꯏꯃꯧꯅꯤ ꯅꯪꯒꯤ ꯅꯆꯜꯗꯣ. ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯁꯤꯈ꯭ꯔꯦꯅꯦ ꯇꯣꯂꯨꯃꯨ." ꯇꯣꯂꯨꯃꯨꯗꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯇꯣꯂꯨꯃꯨꯗ, "ꯏꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯆꯪꯉꯨꯔꯤꯕ ꯀꯥꯗꯣ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯀꯥꯗꯨꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯄꯒ ꯂꯩꯕꯅꯤ. ꯅꯪꯕꯨ ꯃꯁꯛ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯍꯥ ꯇꯣꯂꯨꯃꯨ?" ꯇꯣꯂꯨꯃꯨꯗꯨ ꯐꯝꯐꯝ ꯃꯆꯤ ꯂꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯆꯪꯂꯝꯕ ꯀꯥꯗꯨꯗ ꯌꯥꯝ ꯀꯤꯅ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯇꯣꯂꯨꯃꯨꯗ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯀꯧꯔꯛꯏ, "ꯇꯣꯂꯨꯃꯨ." "ꯏꯄꯨ." "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯗꯤ?" "ꯏꯄꯨ, ꯉꯔꯥꯡ ꯑꯍꯜ ꯈꯔꯅ ꯏꯄꯨꯁꯦ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄ ꯃꯄꯥꯅꯤ ꯍꯥꯏꯅ ꯉꯥꯡꯅꯕ ꯇꯥꯏ. ꯑꯗꯨꯒꯤ ꯍꯪꯕ ꯂꯥꯛꯄꯅꯤ." ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ, "ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯈꯤꯗ꯭ꯔꯒ ꯃꯤꯇꯣꯞ ꯅꯛꯅ ꯀꯔꯤꯒꯤ ꯍꯪꯕ ꯂꯥꯛꯂꯤꯕ?" "ꯏꯆꯜ ꯊꯥꯁꯤꯅ ꯍꯪꯅꯕ ꯊꯥꯔꯛꯄꯅꯤ ꯏꯄꯨ." "ꯈꯨꯜ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯣ ꯑꯆꯨꯝꯕꯅꯤ. ꯑꯩ ꯏꯆꯥꯅꯨꯄꯤ ꯍꯥꯠꯄ ꯃꯄꯥ ꯑꯃꯅꯤ. ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯄꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯪꯂꯨꯗꯕ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯍꯥꯠꯄꯅꯤ." "ꯏꯄꯨ ꯑꯃꯥꯏꯕ, ꯃꯤ ꯍꯥꯠꯂꯗꯤ ꯆꯩꯔꯥꯛ ꯐꯝꯐꯝ ꯊꯣꯛꯇ꯭ꯔꯣ? ꯏꯄꯨꯁꯨ ꯆꯩꯔꯥꯛ ꯐꯝꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗꯤ?" "ꯐꯪꯐꯝ ꯊꯣꯛꯏ. ꯑꯩ ꯏꯁꯥꯅ ꯌꯥꯏꯅ ꯆꯩꯔꯥꯛꯇꯣ ꯄꯤꯌꯨ ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯥꯏꯕꯅꯤꯗꯅ, ꯚꯨꯠ ꯁꯥꯟꯅꯕ ꯍꯩ, ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯤꯕꯗꯒꯤ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯏꯅꯥꯛꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯆꯪꯂꯛꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯠꯀꯥꯡ ꯈꯔ ꯀꯣꯛꯇꯣꯟꯗ ꯄꯥꯏꯔꯤꯕꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ." "ꯏꯄꯨꯕꯨ ꯑꯁꯦꯡꯀꯤ ꯚꯨꯠ ꯁꯥꯟꯅꯕ ꯍꯩꯕ꯭ꯔꯣ?" "ꯑꯩꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ, ꯃꯤ ꯂꯥꯌꯦꯡꯕ, ꯃꯤ ꯀꯟꯕ ꯑꯃꯥꯏꯕꯅꯤ ꯇꯣꯂꯨꯃꯨ. ꯑꯃꯥꯏꯕ ꯍꯥꯏꯔꯗꯤ ꯃꯤꯌꯥꯝꯅ ꯚꯨꯠ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯌꯥꯝꯕ ꯍꯦꯛꯇ ꯎꯏ. ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯈꯜꯅꯤ." "ꯏꯄꯨ ꯃꯥꯏꯕꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯧꯗꯣꯛꯇꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯋꯥꯔꯤꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯂꯤꯕꯤꯌꯨ. ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ."
Karamna panggadoribano ni Tolumo? Ipumaiba, aigi ibukna takpiba asibabu thawai amuk happa ngamba mahi ama sizinai. Tin kang kaujengindadi mai pakna changin tokri. Ado taibong midadi khangde. Karamnano ni Tolumo? Madubu oithokpa yagadrane? Yengdradi khanglui ipumaiba. Somda Thazagi nupaga Thazaga angang lakna duna wari sanari. Thazagi nupa tombana Thazada Tolumugi maramta hangli. Tasawdo amaiba sanarigi matawduga phuraga mu tharakpa tare Thaza. Ai chatlaga amukta kauruge. Pangnaga pangbaga nangna maroma natai saba thakwa amuta tawhante na bungdo. Chatluno aina piklingaida ibukna tasawda tambikiba mahido ngasidi changinnabagi tanza laklabani. Haiziluriba mahido sisinahandana adum thamgadra. Adugi thawaina sida pureine aina. Thaza, nangi thabakse ai kok ngawida. Kita changsilo aisu phamake. Thaza tombada maglaknari. Oh ta tomba. Karino phamge hairaga tumsi leisina. Somda amaiba sanaraidu Tolumugi wadu tabada noki. Aduga lengjumda yaliba khudaido pairaga mamitu tapna noi. Tasengbadi ipumaiba sanaraidu mapi taithoklibani. Hoida asibada changyeng tawbu karisu akaiba leite maramdi madi sikrabani. Magi hakjangda thawai yaudrabani. Ipumaiba ipuna langlan sanagi thawai yaudraba hakjangse yum manungsida kari thamino? Tolumo marugi maramdo warido ipu kona lige. Ipu langling masado pumjibo manam namdro. Tolumudu yumlomda yenglaga manatondu susut amuk nammi. Amaiba sanarai na Tolumuda bungo hayeng lao. Ngasigidi ay hida khara semdabu lay. Tilai kumbi khudagi mi khara lakani. Madugi hidak semba lusintadan leire. Nangsu chanaba tawruko. Amaiba sanaraidu imungda sangkri Tolumusu tumina thoklai. Numidang Thaza Tomba Tolumu chakpuna saminari Tolumuna Thazada. Ichal yen thongjabaki Tomba ibani kakjabase nungaite. Nangdi makokse pumna saibiyam pamdaine. Taso aidi numini phumangani suji phawba adugumta saba yadi. Ado ai yen makok sadeko mina taraga asing manduini. Is luiri nang natro yumda larikan kangkada yen makok umaga lutlambado. Adudi angang oirikan hini kaino. Adu hauji adumba saba yadri. Tombana adudi nang thumduga nga yaibaduga numini phumangani di adum charaga leitarene. Hoi chadoine. Ado insang achamba yaurisidi taso meitai thum kase hida kayam kanakrabasani. Meitai thumgi makhada thariba lase masigi meitai thum sigako ya chikpado aduda hapase ya chikpa phayainabani. Tolumuna adudi ipumaibrasu haibige. Taso sise ipumaibana aingonda taklakpani. Tolumudu chak charambadagi khanglep lepi aduga mayang lenu tingthoklaga Tombada haifet ka yenglaga Thazada. Adoicha moigi langlan sanagi hakjangdo hojik phawba udum thamidubu pumjalo manam namti jala. Thazado Tombada yengi Tombasu Thazada yengi Tombana Tolumuda tapna. Taso ay hagotlamagi Thaza tasogi awat apa lairsu kaurugo. Thazado Tolumuda yengi Tolumudi Tombana tokibududa yenglaga lehawi. Icha Tombase chak saba hobudu sungairi aduga hawalkrisi kaigino. Taso mahatyam hangoiganmani. Tasogi hojiki wariduda hangoikreduini. Taso puktanaba sathogo. Tombase aingonda saurungadreisa. Taso khangdabagi haibabu karigi saudino. Tasona khangdabagi haibani haiba masu khanglamni ma kem khalamoida. O ado ikai Thaza. Tombana maning thongdagi laurai.
ꯍꯣꯏ ꯏꯀꯥꯏꯔꯨꯅꯨ ꯇꯥꯆꯧ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯝꯗ꯭ꯔꯤꯕꯗꯣ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯣ ꯍꯤꯗꯥꯛ ꯁꯦꯝꯕ ꯑꯍꯜꯅꯤ. ꯃꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯨꯅ ꯂꯥꯡꯅꯤꯡꯒꯤ ꯃꯆꯥꯗ ꯍꯤꯗꯥꯛ ꯊꯥꯕꯒꯤ ꯄꯨꯝꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯃꯃꯤꯡ ꯆꯠꯂꯤꯁꯦ. ꯃꯤꯅꯕꯨꯗꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄꯅꯤ ꯍꯥꯏꯕ, ꯑꯗꯣ ꯂꯥꯡꯂꯦꯟꯗꯣ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ. ꯃꯆꯥꯅꯨꯄꯤꯗꯣ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯍꯤꯗꯥꯛꯇꯣ ꯄꯨꯊꯣꯛꯈꯤꯕꯅꯤ. ꯍꯤꯗꯥꯛꯇꯣ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯧꯕ ꯌꯥꯝ ꯂꯥꯛꯄꯅꯤ. ꯇꯣꯂꯨꯃꯨꯗꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠꯀ ꯊꯦꯛꯀꯠꯂꯒ ꯇꯣꯝꯕꯗ, ꯀꯩꯒꯤ ꯂꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯁꯦ ꯇꯣꯝꯕ? ꯑꯣ ꯑꯗꯨꯔꯣ, ꯀꯨ ꯃꯅꯨꯡꯗ ꯃꯤ ꯑꯁꯤꯕꯗꯣ ꯍꯥꯞꯄꯁꯨ ꯄꯨꯝꯊꯗꯅꯕ ꯑꯁꯤꯕ ꯃꯁꯥꯗꯨꯗ ꯇꯩꯕꯤꯗꯣꯏꯕ, ꯑꯗꯨꯒꯤ ꯂꯧꯕ ꯂꯥꯛꯏꯅꯤ. ꯑꯣ ꯑꯗꯨꯒꯤꯅꯤꯅꯦ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯌꯨꯝꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ. ꯊꯥꯖꯅ ꯇꯣꯂꯨꯃꯨꯅ, ꯌꯨꯝꯗꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃꯅ ꯁꯥꯕꯤꯔꯝꯕꯅꯤ ꯇꯥꯆꯧ. ꯑꯃꯥꯏꯕꯗꯤ ꯍꯤꯗꯥꯛꯇꯨꯒꯤ ꯃꯃꯜ ꯂꯧꯗꯕꯅꯤ. ꯑꯗꯣ ꯃꯥꯒꯤ ꯆꯥꯅꯕ ꯐꯧꯁꯤꯡꯗꯤ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯄꯨꯕꯤꯔꯛꯄꯅꯤ. ꯇꯣꯂꯨꯃꯨꯗꯨ ꯆꯥꯛꯇꯣ ꯑꯃꯨꯛ ꯇꯣꯠꯂꯤ, ꯑꯗꯨꯒ ꯊꯥꯖꯗ, ꯑꯗꯨꯛ ꯌꯥꯝ ꯐꯕ ꯃꯤꯗꯣ ꯅꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯒꯤꯅꯣ ꯐꯠꯇꯕ ꯃꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄ ꯃꯄꯥ ꯍꯥꯏꯔꯤꯕꯁꯦ? ꯇꯥꯆꯧ, ꯃꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯔꯤꯕꯗꯣ. ꯑꯌꯨꯛꯇ ꯇꯣꯂꯨꯃꯨꯗꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯍꯤꯗꯥꯛ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ. ꯇꯣꯂꯨꯃꯨ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯄꯨ ꯃꯥꯏꯕ. ꯏꯄꯨ, ꯍꯤꯗꯥꯛ ꯁꯦꯝꯃꯤꯔꯣ? ꯁꯦꯝꯂꯤꯕꯅꯤ. ꯑꯗꯨꯗꯒꯤ ꯎꯔꯥꯁꯤꯡꯗꯨ ꯄꯤꯔꯛꯎ, ꯑꯗꯨꯒ ꯁꯖꯤꯟꯗ ꯌꯥꯜꯂꯤꯕ ꯎꯔꯤ ꯃꯥꯟꯕꯗꯣ ꯑꯗꯨ ꯂꯧꯊꯔꯛꯎ. ꯇꯣꯂꯨꯃꯨꯗꯨ ꯎꯔꯥꯗꯨꯒ ꯎꯔꯤꯗꯨꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯑꯃꯥꯏꯕꯗ ꯄꯤ. ꯐꯝꯃꯨ ꯇꯣꯂꯨꯃꯨ. ꯃꯁꯤꯒꯤ ꯎꯔꯥꯁꯦ ꯂꯨ ꯇꯣꯋꯥꯡ ꯍꯥꯏꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯎꯔꯥꯅꯤ. ꯑꯗꯨꯒ ꯃꯁꯤꯒꯤ ꯎꯔꯤꯁꯤꯅ ꯈꯣꯏꯂꯣꯡ ꯆꯤꯡꯐꯥ ꯍꯥꯏꯕ ꯎꯔꯤꯗꯨꯅꯤ. ꯏꯄꯨ, ꯑꯩꯗꯤ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯝꯇ ꯈꯪꯗꯤꯌꯦ. ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ? ꯑꯩ ꯈꯛꯇꯅ ꯈꯪꯕ ꯎ ꯄꯥꯝꯕꯤ ꯎꯔꯤꯅꯤ. 이몽대 장실라. 호이, 이부. ꯇꯣꯂꯨꯃꯨꯗꯨ ꯏꯃꯨꯡꯗ ꯆꯪꯕꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯇꯣꯂꯨꯃꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ. ꯇꯣꯂꯨꯃꯨ, ꯅꯪ ꯅꯁꯥꯗꯣ ꯏꯀꯤ ꯀꯤꯕ ꯃꯥꯜꯂꯤ. ꯀꯤꯗꯅꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯐꯤꯗꯨ ꯍꯥꯏꯗꯣꯛꯑꯣ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯗ ꯑꯃꯨꯛꯇ ꯇꯞꯅ ꯄꯥꯏꯌꯨ. ꯍꯣꯏ, 이부, 빠이기. ꯇꯣꯂꯨꯃꯨꯅ ꯂꯥꯡꯂꯦꯟ ꯃꯈꯣꯡꯗꯨ ꯍꯦꯛ ꯊꯦꯡꯕꯒ ꯇꯣꯂꯨꯃꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯊꯥꯗꯣꯛꯏ. ꯇꯣꯂꯨꯃꯨꯗꯨ ꯃꯇꯣꯝꯇ ꯈꯜꯂꯤ. ꯀꯩꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯦ? ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯇꯣꯂꯨꯃꯨꯗ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯐꯤꯉꯧ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ. ꯂꯥꯡꯂꯦꯟꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯣꯂꯨꯃꯨ ꯇꯨ ꯆꯨꯡꯂꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯇꯣꯂꯨꯃꯨꯗ, ꯇꯣꯂꯨꯃꯨ, ꯅꯪꯗꯤ ꯍꯤꯗꯥꯛ ꯑꯅꯤꯗꯣ ꯄꯨꯔꯛꯄ ꯀꯥꯎꯔ ꯃꯥꯜꯂꯦ. ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩ ꯍꯤꯗꯥꯛ ꯂꯧꯁꯤꯜꯂꯨꯒꯦ. ꯐꯅꯤ ꯏꯄꯨ. ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯦꯡꯂꯨꯕꯗꯒꯤ ꯑꯀꯤꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯤꯕꯁꯦ? ꯃꯁꯛꯁꯦ ꯀꯌꯥꯗꯤ ꯏꯪꯅ ꯐꯖꯈ꯭ꯔꯕ ꯄꯥꯝꯃꯨꯏꯗꯀꯣ ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯁꯛꯇꯝꯁꯦ. ꯇꯣꯂꯨꯃꯨ, 이쁘 ꯑꯃꯥꯏꯕ. ꯂꯥꯡꯂꯦꯟꯒꯤ ꯅꯔꯨꯝ ꯑꯅꯤꯗ ꯊꯝꯂꯤꯕ ꯎꯔꯥ ꯃꯀꯛ ꯑꯅꯤꯗꯣ ꯂꯧꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯃꯁꯤꯒꯤ ꯎꯔꯥ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯣ, ꯁꯦꯁꯦ. ꯑꯗꯨꯒ ꯁꯤꯒꯤ ꯎꯔꯤ ꯑꯅꯤꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯌꯦꯠꯀ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗ ꯃꯤꯍꯨꯜ ꯃꯄꯥꯗ ꯌꯦꯠꯁꯤꯜꯂꯨ. ꯏꯄꯨ, ꯍꯥꯟꯅꯒꯤ ꯌꯦꯠꯂꯒ ꯂꯩꯔꯤꯁꯦ ꯂꯧꯊꯣꯛꯇꯣꯏꯔꯣ? ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯌꯦꯠꯂꯨ. 이쁘 ꯑꯃꯥꯏꯕ, 우라가 우리가시나 그리 덕두노? 우라 아니두나 나롱기 미hul도 사나할리바니, 아두가 쿠당 리리바 우리시나 쿠당의 미hul도 힝할리바니, 미hul싱아시나 타모이기 미hul도 아무 힝할리바니. 똘루무도 아마이바다 문에 잉이. 이쁘, 시디 히닥대부 수나타나. angawba nupa,
ꯑꯔꯣꯟꯕ ꯃꯍꯩꯕꯨ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯅꯦꯍꯦ? ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯍꯩꯁꯤꯅ ꯑꯩꯕꯨ ꯃꯒꯨꯟ ꯂꯩꯍꯜꯂꯤꯕꯅꯤ. ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯕꯨ ꯁꯛꯅ ꯁꯣꯟꯅꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕꯁꯦ ꯇꯥꯛꯄ ꯍꯧꯔꯕꯅꯤ ꯅꯪꯉꯣꯟꯗ. ꯃꯔꯝꯗꯤ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯗ ꯇꯥꯛꯂꯝꯒꯗꯕꯅꯤ, ꯈꯪꯍꯜꯂꯝꯒꯗꯕꯅꯤ. ꯍꯣꯏ ꯏꯄꯨꯃꯥꯏꯕ. ꯅꯪꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯇꯨꯅ ꯎꯟꯁꯥꯁꯦ ꯐꯅ ꯇꯦꯛꯅꯅꯦ ꯍꯤꯡꯅ ꯂꯩꯅꯕ ꯇꯩꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯣ ꯑꯗꯣ ꯂꯥꯡꯂꯦꯟꯗꯤ ꯑꯁꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯏꯄꯨ. ꯑꯁꯤꯕꯒꯨꯝꯕꯅꯤ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯤ. ꯃꯤꯍꯨꯜꯁꯤꯁꯨ ꯃꯃꯤꯡ ꯈꯛꯇꯒꯤ ꯆꯣꯡꯂꯤꯕꯅꯤ. ꯑꯗꯨꯗꯤ ꯐꯤ ꯑꯉꯧꯕꯁꯦ ꯀꯔꯤ ꯀꯨꯞꯂꯤꯕꯅꯣ? ꯉꯁꯤꯗꯒꯤ ꯀꯨꯞꯂꯅꯨ ꯏꯄꯨ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯇꯨꯂꯨꯃꯨꯗꯤ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯥꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯤꯍꯨꯜ ꯁꯦꯟꯅꯕꯗꯨ ꯃꯥꯅ ꯇꯧꯕ ꯍꯧꯔꯝꯃꯤ. ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯁꯦ ꯇꯥꯊꯣꯛꯄꯤꯒꯦ. ꯑꯁꯨꯛ ꯐꯖꯕ ꯁꯛꯇꯝꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ. ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯇꯩꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯍꯜꯂꯤ ꯅꯪꯒꯤ ꯀꯨꯆꯨꯁꯤ. ꯑꯗꯨꯒ ꯍꯤꯗꯥꯛꯁꯤꯒꯤ ꯃꯅꯝꯁꯤꯅ ꯑꯩꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯂꯩꯕꯒꯨꯝ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯧꯍꯜꯂꯤ. ꯑꯗꯣ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯒ ꯅꯪꯒꯤ ꯅꯁꯥꯗ ꯑꯃꯨꯛ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩ ꯃꯗꯣ ꯆꯥꯡ ꯌꯦꯡꯒꯅꯤ. ꯉꯝꯗꯕꯁꯨ ꯌꯥꯔꯣꯏ. ꯊꯕꯛꯁꯦ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯕꯣꯛꯅ ꯑꯩꯁꯦ ꯁꯣꯏꯗꯅ ꯐꯨꯔꯅꯤ. ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯕꯣꯛꯇꯤ ꯃꯥꯏꯊꯤꯕ ꯌꯥꯗꯦ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦꯀꯣ, ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯦ. ꯍꯣꯏ ꯏꯄꯨ ꯃꯥꯏꯕ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯍꯣꯏ ꯏꯄꯨ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯂꯒꯦ, ꯑꯩ ꯆꯠꯂꯒꯦ. ꯏꯄꯨ ꯑꯃꯥꯏꯕꯗꯨ ꯇꯨꯂꯨꯃꯨꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯛꯇ꯭ꯔꯤ. ꯇꯨꯂꯨꯃꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯇꯨꯂꯨꯃꯨꯗꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯈꯜꯂꯤ. ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥ ꯍꯦꯛ ꯊꯦꯡꯕꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯍꯦꯛꯇ ꯇꯧꯔꯛꯏꯁꯤꯕꯣ? ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯥꯟꯕ ꯊꯦꯡꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯁꯦꯡꯅ ꯀꯞꯄꯒ ꯆꯞ ꯃꯥꯟꯅꯈꯤꯕꯅꯤ. ꯃꯈꯣꯜ ꯊꯣꯛꯇꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯅꯤꯡꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯃꯗꯤ. ꯃꯥꯒꯤ ꯃꯁꯥ ꯊꯦꯡꯕ ꯈꯨꯗꯤꯡ ꯂꯥꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜ ꯍꯥꯟꯅ ꯇꯥꯈ꯭ꯔꯕꯒꯨꯝ, ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯈ꯭ꯔꯕꯒꯨꯝ, ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯔꯝꯕꯒꯨꯝ ꯏꯁꯥꯗ ꯐꯥꯎꯏ. ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯧꯅ ꯐꯥꯎꯏ. ꯑꯗꯣ ꯈꯪꯗꯦ, ꯑꯩꯅ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯑꯎꯕ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ, ꯄꯪꯄꯥꯝꯗ ꯄꯥꯝꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯍꯌꯤꯡ ꯑꯃꯨꯛꯐꯥꯎ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ. ꯇꯣꯝꯕꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯇꯨꯂꯨꯃꯨꯗ, ꯇꯥꯆꯧ, ꯑꯩ ꯃꯅꯤꯡꯗ ꯊꯣꯛꯂꯨꯒꯦ. ꯑꯗꯣ ꯇꯥꯆꯧ, ꯂꯥꯡꯂꯦꯟꯒꯤ ꯃꯤꯡꯗꯣ ꯌꯥꯝ ꯀꯟꯅ ꯄꯜꯂꯛꯀꯅꯨ. ꯑꯍꯤꯡꯁꯤꯗ ꯀꯤꯀꯣ ꯑꯩ. ꯏꯁ, ꯀꯩꯒꯤ ꯀꯤꯔꯤꯕ? ꯑꯁꯤꯕ ꯃꯤꯁꯨ ꯅꯠꯇꯕꯗꯨꯕꯣ, ꯃꯤ ꯊꯋꯥꯏꯈꯛ ꯌꯥꯎꯗꯕꯅꯤ. ꯇꯥꯆꯧ, ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯁꯤꯕ ꯃꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯃꯁꯥꯗꯤ ꯀꯩꯝ ꯇꯧꯗꯦꯕꯣ. ꯃꯈꯣꯏ ꯊꯥꯖꯗꯒꯤ ꯍꯦꯟꯅꯕꯨ ꯐꯖꯍꯧꯏꯅꯦ. ꯊꯥꯖꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯔꯛꯏ. ꯇꯥꯆꯧ, ꯅꯪ ꯌꯥꯝ ꯄꯛꯇꯦ. ꯑꯁꯤꯕ ꯃꯤꯗꯨꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕꯒꯤ ꯅꯨꯡꯁꯤꯗꯦ ꯅꯪ. ꯊꯥꯖꯅ ꯂꯥꯎꯕꯗꯨꯗ ꯑꯉꯥꯡꯗꯨ ꯋꯥ ꯀꯞꯄꯛꯏ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯃꯥꯏꯕ ꯁꯅꯥꯔꯩꯒ ꯇꯨꯂꯨꯃꯨꯒꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯍꯥꯞꯅꯕꯒꯤ ꯋꯥ ꯇꯥꯅꯕ ꯍꯧꯔꯝꯃꯤ. ꯇꯨꯂꯨꯃꯨꯗꯤ ꯂꯥꯡꯂꯦꯟ ꯁꯅꯥꯗꯨ ꯀꯔꯝꯅ ꯃꯇꯣꯝꯇ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ. ꯅꯣꯡꯃ ꯇꯨꯂꯨꯃꯨꯒ ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯔꯛ ꯃꯔꯛꯇ ꯇꯨꯂꯨꯃꯨꯅ ꯋꯥ ꯈꯔ ꯊꯩꯗꯣꯛꯄ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯈꯪꯂꯝꯃꯤ. ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯇꯨꯂꯨꯃꯨꯗ, ꯇꯨꯂꯨꯃꯨ, ꯏꯄꯨ, ꯅꯪꯅ ꯋꯥ ꯃꯔꯛ ꯍꯦꯛ ꯊꯠꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ. ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯈꯜꯂꯕꯅꯤ. ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯕꯗ ꯄꯨꯈ꯭ꯔꯒꯗꯕ ꯑꯔꯣꯟꯕ ꯏꯍꯩꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯇꯥꯊꯣꯛꯂꯝꯂꯤꯕꯁꯦ? ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯈꯛ ꯀꯤꯒꯅꯨ. ꯅꯪꯅ ꯍꯪꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯂꯧꯁꯤꯡ ꯈꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯗꯣꯏꯅꯤ. ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯪꯂꯕꯗꯤ ꯍꯪꯕꯗ ꯀꯤꯕ ꯌꯥꯗꯦꯀꯣ ꯇꯨꯂꯨꯃꯨ. ꯍꯣꯏ ꯏꯄꯨ. ꯍꯪꯉꯣꯗꯅ ꯑꯗꯨꯗꯤ. ꯍꯣꯏ ꯏꯄꯨ. ꯏꯄꯨ, ꯂꯥꯡꯂꯦꯟꯁꯦ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ?
Amaiba Sanaraidu langlenda yenglambadagi Tolumuda amuk yenglai. Tolumu yam kibagum tumina lay. Amaiba Sanaraidu langlengi punsi wari lirai. Aigi horakpam khangde. Ai kanana poklaga karam hinglaki haibasu khangde. Lamja saragi mapokni. Aina wakal tarak matamdo chahi taruk muk suramne. Matamdudasu urak warak khungbalupanda leiramni ai. Itomta panghinghinglamba mi orisani. Napusi. Tolumu aise oktabi minungsi khangdaba lamsat naidaba singna poklaga pati komthida langthoklamagumba miyoini. Tolumudu Amaiba Sanaraidi yengi. Amaiba Sanaraidi langlenda amuk yengi. Langlen sisu aigumba mani. Aina sahi 45 surakpa matamni. Hidak sembagi lamda thoidokna mingchat phanglakpa matamni. Oh, adudi ipu Amaiba se yam thengna yum paliko. Tolumu ai yum pandiko pakhangni. Adudi langlen sidi kanana phuiba. Wari si hana mukta takuni nangbo. Langlen su ai yaurakpamga chap mani Tolumu. Oktabi singna lamang tumangda langthoklamani. Aini hidak sembagi mana masing thiba chatpada khulakpani langlen si. Napuna mabu apokpa isani khalaga yolakpani. Aina pokpagumani langlen si. Amaiba Sanaraidu kappi. Tolumudi Amaibada yenglaga leiri. Amaiba Sanaraidu wari makha lirai. Tolumu aidi ima ipa masak khangba nattido. Ima ipagi minungsi phanglakpa nattido. Adubu mama mapa amagi phangpham tokpa minungsidi langlena watana phanganabu honai ai. Miyoiba ikhoise phana singi hairabasu asonba awatwa amamamdi loina leibado aigisu leiramle. Miyamna aise laipok kumani hairabasu nupi amagi punsida thengnariba awaba simadi ai urujri. Nupa aikoina mapa mama sakna kupna ufam thokpado maduma ai khangmujri. Ipo miyoibase yam phadaba zat. Phatabasing asigi makokta nupa aikoina amuk hena phatabani. Akoina tawningwa tawbadi yaba aduga makoina khongka ama soirubdana mutwaigum ubiba. Masina maram oiraga nupisingna maningtamna hingbada kibani. Akibaduna makoigi pendaba khudongchadaba phongdokpa ngamdabani. Wakhalda awaw pulum pubani. Maram haibabu nupisingna nupa aikoigi mapok pame haribasini. Langlenbu karida soigani haina senarubado magi maningtamba awatpa oina thokra male. Cheksinba hemaluba kupsen senaruba masina mangondadi hingbada yamna awaba ma oiramle Tolumu. Mayamsina maram oiraga aigi amata poksabi isa langle laripakta maningtamni hingba pamnakpa male. Miyoiba aikoigi maraktagi lapna chatlage khalakpa male. Amaiba Sanaraigi mittagi leptana tarakliba pidu makhut aniduna taithoi. Matamdo langlensi mabuksu tinba lengba naba tawba zani. Aisu mama makti natabanina magi haksangi khudongchadabasingdo aingonda haidi tosili. Awabado matomda khangba kuiraklaba mali. Amaiba Sanaraidu tumina amuk lay aduga makha tarai. Tolumu tangai phadaba aruba tanjadadi machanupi amana mapa oibasingda tangai phadabado haibada kari ikainingai leibagine. Ma aigi isa natro. Oh ipu adudi nupisingi thagi khongkhap lakpagi nabani. Aikogi isel thajasu nahanwai yumda yam tawi ipu. Iseldo mabuk nabagi yamna sukapi. Akoi ibukna aingonda masigi khudongchadabasingsi maramda yamna takpiki. Ado masigi maramda imung manong miyam khangnaba khana nainabada ikainingaisu leitipu. Nupisinga thengnariba awabase loiba naitipu. Masigi mathakta wakhal tadaba nupasingna mapuroibasingna nupisingi mateng pangbibagi mahut phubi chaibiba amuksu tawbirini. Nupisingse chak thongnaba wai tainaba kon phengnaba
ꯑꯉꯥꯡ ꯄꯣꯛꯅꯕ ꯑꯉꯥꯡ ꯁꯤꯟꯅꯅꯕꯒꯤ ꯊꯝꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯅꯤꯡꯉꯤ ꯄꯨ ꯑꯩ꯫ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯗ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤꯕꯗꯣ ꯃꯇꯥꯡ ꯃꯇꯝ ꯇꯥꯟꯖꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯗꯨꯁꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯥꯅꯤ, ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛꯀꯁꯨ ꯁꯣꯏꯍꯟꯕꯅꯤ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯄꯨꯟꯁꯤꯗ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯇꯥꯛꯇꯦ꯫ ꯂꯩꯃꯤꯟꯅꯔꯕꯁꯨ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯤ ꯑꯗꯨꯃꯛ ꯂꯥꯞꯅꯈꯤ꯫ ꯏꯀꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯏ, ꯁꯥꯎꯕꯒꯤ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯑꯋꯥꯕ ꯑꯃꯗ ꯍꯤꯡꯂꯝꯂꯦꯅꯦ ꯇꯣꯂꯨꯃꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥꯕꯁꯨ ꯍꯥꯏꯗꯦ꯫ ꯇꯣꯂꯨꯃꯣꯗꯨ ꯂꯥꯡꯂꯦꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯒꯨꯝꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯂꯥꯡꯂꯦꯟꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤꯕ ꯇꯟꯖꯥꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯍꯤꯗꯥꯛ ꯁꯥꯕꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯛꯏ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯩ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯇꯣꯂꯨꯃꯣ, ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯁꯤꯗꯤ ꯑꯩꯅ ꯌꯣꯛꯆꯕꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯑꯩꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯩꯒ ꯂꯥꯡꯂꯦꯟꯒꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯂꯥꯡꯂꯦꯟꯗꯣ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ, ꯂꯥꯡꯂꯦꯟꯕꯨ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯌꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯗꯣ ꯑꯃꯥꯏꯕꯗꯨꯗ ꯂꯤꯕꯗꯣ ꯂꯥꯡꯂꯦꯟꯁꯨ ꯂꯣꯟꯅ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯕꯣ, ꯂꯥꯡꯂꯦꯟꯅ ꯏꯄꯨꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯇꯣꯝꯇ ꯍꯦꯛꯇ ꯁꯤꯒꯗ꯭ꯔꯅꯦ? ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯁꯦ ꯑꯌꯣꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯤꯕꯁꯦ ꯇꯩꯑꯣꯟꯅꯅ ꯑꯃꯗ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯕꯨ ꯃꯅꯤꯡꯇꯝꯕ ꯄꯤꯕꯤꯗꯕ ꯑꯌꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯕ ꯃꯥꯜꯂꯦ꯫ ꯅꯥꯀꯜꯗ ꯍꯤꯞꯂꯤꯕ ꯂꯥꯡꯂꯦꯟ, ꯃꯥꯒꯤ ꯃꯤꯠꯇ ꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯄꯗꯨ ꯇꯣꯂꯨꯃꯣꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯤ ꯎꯔꯝꯗꯦ꯫ ꯇꯣꯂꯨꯃꯣꯅ ꯑꯃꯥꯏꯕꯗꯨꯗ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯔꯛꯑꯣ ꯏꯄꯨ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯂꯥꯡꯂꯦꯟꯗꯣ ꯊꯧꯔꯤ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯀꯥꯔꯤꯕ ꯎꯄꯥꯛꯀꯤ ꯐꯥꯟ ꯑꯗꯣ ꯇꯦꯛꯂꯒ ꯂꯩꯃꯥꯏꯗ ꯑꯣꯟꯊꯕ ꯃꯥꯜꯂꯤ꯫ ꯁꯣꯔ ꯍꯣꯜꯂꯒ ꯑꯁꯤꯕꯒꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯛ ꯉꯛꯁꯝ ꯑꯃꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗ ꯇꯝꯊꯤꯅ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯂꯝꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯀꯌꯥꯅ ꯃꯥꯕꯨ ꯂꯥꯌꯦꯡꯈ꯭ꯔꯦ꯫ ꯃꯤꯍꯨꯜ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯡꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯤ ꯏꯄꯨ, ꯃꯤꯍꯨꯜ ꯂꯩꯔꯕꯗꯤ ꯊꯋꯥꯏ ꯌꯥꯎꯔꯤꯅꯤ ꯀꯩꯅꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯄꯥꯡꯂꯛꯈꯤꯅꯤ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯥꯁꯦ, ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯦ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯦꯝꯂꯤꯕꯅꯤ, ꯏꯔꯨꯖꯕꯤꯔꯤꯕꯅꯤ, ꯋꯥꯔꯤꯁꯨ ꯂꯤꯕꯤꯔꯤꯕꯅꯤ꯫ ꯇꯣꯂꯨꯃꯣ, ꯅꯪꯕꯨ ꯋꯥꯔꯤꯒ ꯂꯤꯕ ꯍꯩꯕ꯭ꯔꯣ ꯍꯥ? ꯏꯄꯨ, ꯑꯩꯗꯤ ꯈꯗꯥꯡ ꯌꯥꯝ ꯅꯣꯡꯕꯅꯤꯅ ꯋꯥꯔꯤ ꯂꯤꯕꯁꯨ ꯁꯣꯏꯗꯅ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯏꯄꯨ, ꯑꯩꯅ ꯇꯤꯟ ꯀꯥꯡ, ꯌꯦꯟ ꯉꯥꯅꯨ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯁꯦ ꯃꯥꯒꯤ ꯃꯤꯍꯨꯜꯗꯣ ꯌꯦꯡꯂꯒ ꯍꯤꯡꯍꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯕꯒꯤꯅꯤ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯏꯕꯣꯛꯅ ꯇꯝꯕꯤꯕ ꯃꯍꯩꯅꯤ ꯏꯄꯨ꯫ ꯑꯁꯤꯕꯕꯨ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯃꯦꯅ ꯂꯩꯀꯥꯏ ꯈꯨꯟꯗ ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯅ ꯈꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ꯫ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯏꯃꯧ ꯊꯥꯖꯒ ꯇꯣꯝꯕꯒꯅ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯩꯌꯦ꯫ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ, ꯃꯍꯩꯗꯣ, ꯑꯗꯨꯁꯨ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯕꯒꯨꯝꯕꯅꯤ꯫ ꯇꯣꯂꯨꯃꯣ, ꯂꯥꯡꯂꯦꯟꯒꯤ ꯁꯤꯡꯂꯤ ꯁꯨꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯍꯤꯗꯥꯛ ꯍꯥꯏꯒꯦ, ꯃꯗꯨ ꯂꯧꯔꯨꯆꯣ꯫ ꯀꯗꯥꯏꯗ ꯊꯝꯒꯦ ꯏꯄꯨ? ꯃꯈꯥ ꯊꯪꯕꯒꯤ ꯀꯥꯁꯤꯗ ꯂꯩꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯌꯥꯎꯕ ꯑꯃ ꯂꯩꯕꯅꯤ꯫ ꯂꯣꯏꯁꯤꯟ ꯍꯤꯃꯥꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯥꯕꯅꯤ꯫ ꯍꯣꯏ ꯏꯄꯨ꯫ ꯇꯣꯂꯨꯃꯣ, ꯍꯤꯗꯥꯛꯇꯣ ꯅꯤꯛꯄ ꯌꯥꯗꯦꯀꯣ꯫ ꯑꯩ ꯂꯧꯔꯒꯦ꯫ ꯅꯪ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯁꯨꯞꯄꯤꯕ ꯐꯤꯁꯦ ꯍꯥꯏꯗꯣꯛꯎ꯫ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯂꯅꯤ ꯏꯆꯥꯁꯤ꯫ ꯑꯃꯥꯏꯕ ꯁꯅꯥꯔꯩꯗꯨ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤ꯫ ꯇꯣꯂꯨꯃꯣꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯁꯨꯞꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯏ꯫
Tolumodu Langlengi mitta nushina yengi. Langlen, nang ipugi thamoigi asim warido tabada kapaba. Angaubi, nang sipangi dako. Nasana nasabu angani honaribado. Karigino. Hausikti ipu suwari, nang suwari. Aigi thamoi suwahali. Haukibana haukrasu hujikti nangse. Hanagi punsido aduda halaknaba. Ayauna kana honadoini. Langlendu mami kamasinmagadu amuk lengi. Langlen, nangi khonjol taning minoksu uningi. Yam thuna naba farasiko. Amaiba sanaraina takpibadagi Tolumudu hidaki maramda ka hena semba haiba amadi ahenba lawsing puthokpa ngamba amaiba ama oirakle. Langlengi haksangdusu Tolumugi haisingba kaya lawsing kaya puthoktuna hanagi Langlen sanado oinaba tumba saba khangduna layeng birami. Nongma Tolumudu Langlengi manakta phamlaga Langlen wari libiri. Langlen wari sitaningdradi naku thangkalakadaba ko aduga wari nungairagana nolakadabani. Wari di tharagi. Tolumudu makhut umasawa tawduna Langlen wari kana liri. Marakta makhongadu thangalaga mi phunabagi muwong kasu tawri. Mana wari libadu imungdu pumlanglangi. Amaiba sanaraisu chakhumda sak thongna nukli. Matamsu tapna hauki. Tolumugi makhadangi makoi ani ahumdusu hanayam sangli. Adubu makok atangbadudi mahusagi mahusa adumak oiri. Chahi mangagi matungni Tolumudu Langlengi manakta phamlaga wari sari. Langlen mito pangdrapasu amuktang nulo nangi khonjal taningi. Nangi saktam yenglaga nangi minoktagi tholakpa khonjal ama aigi thamoida sagatlibase chumri yenghalo. Mitmangdana taibong oiraga nangi wakalgi manglan hingdiba aise nokninggan itausi uraga nangna. Langlen jinbal khak lengmado ai saugi tawiko. Numit tha kaya hokre Tolumudu magi makoidu pairaga amaiba sanaregi yungi sumang matona phamlaga wakal ama khallaga phambagum tawri. Hidak makaldi yamese aina puthokdibase mahingi hidaksu puthokre uringisu puthokre ya haudaba singisu ya haunaba puthokre aduga samhaunaba hidakti ngamjine. Amaiba sanaraidu thongaldagi changlai aduga matungda mi kharasu inarakli. Amaiba sanaraidu Tolumuda kawi. Tolumu ihe makoisi khaktalu hairaga hujik phawba kakjiba malene. Mi lai nangi ya haunaba hidakto puthoro. Ipu koise matam khara khakige koisi kaklaga aigi kokti yungsilaga thadoini aduga samse hauba ngamnaba hidak puthoktoini. Amaiba sanaregi matungdagi makok tangma nupa masa ama makok litorai aduga Tolumuda yaradi khara thuna mukta puthokpinab tawbiyu amaiba Tolumu. Amaiba sanaraidu Tolumugi manakta phami. Tolumu hidakto lawthokluro aigi hidaktu su pairo hoipu mayam phambiram khoko. Tolumu sangkre hidak lawba lakpa miyoi amana amaiba sanaraida wari haudukli. Tada sanare fattene ko tharoi kungi misingse asumana karino aranmana karino amada khangbaza natene panghingdi hingba khuni. Khoidom aina soibaduna aina aranba tabani ai karisu khandeda ado tadagi maramdadi afaba mata ngangnadene khunsida. Amaiba sanaregi masanupi hinganba ngamba mida masanupi pini siri hidak takani aduada mayam mangangnarine. Atopa miwa amana Langlen hingalakchi phawba khulsidagi nupi amata atopa khunda mayum panba yaroi karigumba mayum palama nupido amaiba sanaraina mitrang tawraga but thajingani kaina tunga sandukline. Amaiba sanaraidi warido taraga nokli. Somna Tolumudu hidaksingnu lawraga Langlengi manakta changlai aduga Langlenda nushina yengzari. Langlen Langlen tumu ai ipugi manakta hidak pirukige ko.
ꯇꯣꯂꯨꯃꯨꯗꯨ ꯍꯤꯗꯥꯛꯁꯤꯡꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯒ ꯂꯥꯡꯂꯦꯟꯗꯨ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯑꯄꯤꯛꯄ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯣꯂꯨꯃꯨꯗꯨ ꯌꯦꯡꯖꯍꯧꯔꯤ꯫ ꯃꯇꯝ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯣꯂꯨꯃꯨꯅ ꯂꯥꯡꯂꯦꯟꯕꯨ ꯂꯥꯌꯦꯡꯈꯤꯕ, ꯁꯦꯟꯅꯖꯈꯤꯕ, ꯃꯥꯒꯤꯗꯃꯛ ꯋꯥꯖꯈꯤꯕꯁꯤꯡ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯗ꯭ꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯅꯤꯡꯂꯕꯁꯨ ꯃꯁꯥꯗꯣ ꯂꯦꯡꯕ ꯉꯝꯗꯕꯅ ꯄꯤ ꯐꯥꯎꯕ ꯇꯩꯊꯣꯛꯆꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯉꯝꯂꯛꯂꯤ꯫ ꯇꯣꯂꯨꯃꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯏꯍꯦ, ꯃꯄꯤꯁꯤꯃꯨꯛ ꯇꯥꯍꯜꯂꯝꯃꯤ ꯇꯧꯔꯤꯁꯤ꯫ ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯗꯕꯒꯤ ꯏꯁꯤꯡ ꯌꯥꯝ ꯇꯥꯡꯉꯦ, ꯑꯗꯨꯅ ꯅꯪ ꯀꯞꯄ ꯌꯥꯗꯦꯀꯣ꯫ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯏ, ꯑꯗꯨꯒ ꯇꯣꯂꯨꯃꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯞꯅ ꯇꯣꯂꯨꯃꯨꯗ, ꯑꯩꯒꯤ ꯄꯤꯁꯦ ꯑꯃꯨꯛꯇ ꯇꯩꯊꯣꯛꯄꯤꯌꯨ ꯏꯕꯨꯡ꯫ ꯇꯣꯂꯨꯃꯨꯗꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯑꯉꯥꯡꯗꯧꯅ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯏ꯫ ꯂꯥꯡꯂꯦꯟꯅ ꯇꯣꯂꯨꯃꯨꯗ ꯑꯃꯨꯛ ꯂꯛꯅꯔꯤ, ꯏꯕꯨꯡ, 이싱 ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯄꯕ꯭ꯔꯣ? ꯇꯣꯂꯨꯃꯨꯗꯨ ꯑꯃꯨꯛ ꯅꯣꯛꯏ, ꯍꯣꯏ, ꯑꯗꯣ ꯑꯩꯒꯤꯗꯤ 이싱 ꯌꯥꯝꯅ ꯌꯥꯎꯔꯤ, ꯑꯗꯨꯒꯤ ꯀꯞꯄ ꯌꯥꯔꯤꯅꯤ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯊꯨꯅ ꯐꯍꯟꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯌꯥꯝ ꯐꯅꯤꯡꯉꯤ, ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯉꯅꯤꯀꯣ ꯏꯕꯨꯡ꯫ ꯍꯤꯡꯉꯤꯁꯤꯕꯨ ꯍꯤꯡꯉꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯆꯦꯟꯕ ꯉꯝꯃꯅꯤꯀꯣ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟ꯫ ꯍꯌꯦꯡꯗꯒꯤ ꯍꯥꯏꯔꯒꯦ, ꯑꯗꯨꯗꯤ ꯀꯣ ꯏꯕꯨꯡ꯫ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯣ꯫ ꯇꯣꯂꯨꯃꯨꯗꯨ ꯑꯃꯥꯏꯕ ꯁꯅꯥꯔꯩꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯇꯣꯂꯨꯃꯨꯗꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯇꯣꯂꯨꯃꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯑꯩꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯤꯀꯞ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯅ ꯄꯥꯡꯂꯛꯄꯗ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯂꯤꯕ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ꯫ ꯅꯪꯒꯤ ꯈꯨꯠ ꯑꯅꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯁꯦꯟꯅꯕꯤꯌꯨꯀꯣ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯂꯩꯃꯥꯏꯗ ꯇꯨꯒꯗꯕꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯕꯨꯡ꯫ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯅꯤ ꯇꯣꯂꯨꯃꯨꯗꯨ ꯊꯔꯣꯏꯀꯣꯟ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡ ꯑꯃꯒꯤ ꯑꯄꯥꯛꯄ ꯂꯝꯄꯥꯛ ꯑꯃꯗ ꯐꯝꯂꯤ, ꯑꯗꯨꯒ ꯃꯔꯦꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛ ꯃꯄꯥꯗꯨꯗ ꯑꯃꯨꯛꯁꯨ ꯍꯨꯝꯂꯤ꯫ ꯏꯍꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯨꯃꯤꯠꯁꯤꯡꯁꯦ, ꯀꯣꯛ ꯑꯇꯥꯡꯕ ꯃꯄꯥꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯄꯥꯏꯐꯝ ꯏꯔꯩ ꯂꯩꯇ꯭ꯔꯕ ꯅꯣꯏꯕꯣ? ꯂꯋꯥꯏꯁꯤꯗ ꯐꯤꯁꯤꯅ ꯀꯟꯕꯗ ꯅꯥꯔꯦꯅꯦ, ꯁꯟꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯕꯅꯦ, ꯁꯤꯟꯅꯝ ꯅꯝꯂꯗꯅ ꯍꯩꯅꯍꯦ꯫ ꯇꯣꯂꯨꯃꯨꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯕꯅꯤꯅ 이보ꯒꯤ ꯃꯅꯥꯛꯇ ꯍꯟꯕ ꯇꯥꯕꯅꯤꯀꯣ꯫ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕꯨ ꯑꯣꯜꯂꯒ ꯍꯜꯂꯤꯗꯨ ꯇꯧꯔꯤ꯫ ꯑꯗꯣ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯉꯝꯂꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯑꯇꯣꯞꯄ ꯀꯔꯤꯃꯨꯛ ꯂꯩꯔꯤꯒꯦ? ꯇꯣꯂꯨꯃꯨꯗꯨ ꯃꯃꯥꯏꯗ ꯑꯃꯨꯛ ꯅꯥꯜꯂꯤ꯫ ꯃꯍꯤꯡꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕ ꯄꯨꯊꯣꯛꯂꯦꯀꯣ ꯑꯩꯁꯦ, ꯑꯩꯁꯨ ꯃꯍꯤꯡ ꯀꯥꯕ ꯐꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯗ ꯆꯠꯂꯒ ꯍꯤꯗꯥꯛꯁꯤꯡꯁꯤ ꯌꯣꯜꯂꯒ ꯁꯝ ꯍꯧꯅꯕ ꯍꯤꯗꯥꯛ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯔꯒꯦ꯫ ꯁꯝꯁꯤꯗ ꯍꯧꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩ ꯅꯨꯄꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯈꯜꯂꯦ꯫ ꯅꯨꯄꯤꯕꯨꯗꯤ ꯂꯩꯌꯦ, ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯑꯗꯣ ꯃꯄꯥ ꯑꯃꯥꯏꯕꯗꯨꯅ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯁꯦ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯣꯏꯗ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯂꯥꯡꯂꯦꯟꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯪꯂꯛꯑꯗꯤ ꯑꯩꯗꯤ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯔꯕꯅꯤ, ꯑꯃꯥꯏꯕ ꯁꯅꯥꯔꯩꯒꯤ ꯈꯨꯠꯇ꯫ ꯇꯣꯂꯨꯃꯨ, ꯊꯦꯡꯉꯤ, ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯁꯤ, ꯁꯟ ꯐꯥꯎꯕ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯇꯣꯂꯨꯃꯨꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯍꯟꯅꯕꯒꯤ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯆꯧ, ꯂꯥꯡꯂꯦꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯏꯆꯜ, ꯂꯥꯡꯂꯦꯟꯗꯣ ꯃꯄꯥ ꯃꯥꯏꯕꯅ ꯁꯦꯟꯅꯕ ꯉꯝꯂꯅꯤ, ꯃꯁꯥꯁꯨ ꯌꯥꯝ ꯀꯜꯂꯕꯅꯤ, ꯂꯦꯡꯕ ꯐꯝꯕ ꯉꯝꯃꯕꯅꯤ꯫ ꯇꯥꯆꯧ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ, ꯅꯪꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯂꯥꯡꯂꯦꯟꯕꯨ ꯂꯥꯌꯦꯡꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯤ꯫ ꯏꯆꯜ, ꯅꯪꯅ ꯑꯩꯁꯦ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯝꯗ꯭ꯔꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯎꯆꯤ ꯈꯔ ꯌꯣꯛ, ꯂꯤꯟ ꯈꯔ ꯐꯥ, ꯁꯤꯡ ꯈꯔ ꯆꯠꯂꯒ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯝꯂꯗꯕꯅꯤ꯫ ꯅꯪ ꯌꯥꯝ ꯁꯤꯡꯕ ꯑꯉꯥꯡꯅꯤ꯫ ꯊꯥꯖꯅ, ꯁꯤꯡꯕꯒꯤꯅꯤ ꯑꯩꯅ ꯏꯕꯨꯡꯁꯦ ꯁꯤꯗ ꯄꯨꯔꯛꯂꯒ ꯃꯍꯩ ꯇꯝꯍꯜꯂꯤꯁꯤ꯫ ꯍꯥꯟꯅꯗꯤ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯄꯪꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯤꯡꯉꯦ꯫ ꯑꯗꯨ ꯏꯆꯜ, ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯅ ꯈꯨꯜꯗ ꯍꯟꯈ꯭ꯔꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯥꯖꯗꯨ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖꯗꯨ ꯇꯣꯂꯨꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯛ ꯄꯤꯁꯛꯁꯨ ꯃꯥꯡꯒꯣꯜꯗ ꯆꯐꯨ ꯍꯤꯗꯥꯛ ꯆꯤꯡꯂꯒ ꯐꯝꯂꯤ꯫
Ibok Pisakti Thazadu ubada haraumankidana Maikhudu ka ama hena singsinkhra mali habada loirami Thazadu Ibok Pisakki manakta changi Ibo siba tare tapna singmu yadro nang ubaduda pakatana tawribanine nangbu chapu hidak yamna pamadai ni bema khara singhodana nabung lakjinga sida Ibo aibu chapu hidak thakpadawna mine taraga nang wangang waringai kan kada hek janglaga thakpadai ni ha adudi angang wari kan gi wani adu ibo tasau kai lege kari tawre ha nang tasau hanglibudi isu nupidi kadaino mapana lahurabro hoi mapana pamhoribani adu ibo tasau da kaino utke tawbani o chaba yaba potlo ha aisu sage bo yengbada yamni saba hawdo mama potni ado chabadi yadaw potni kari nuni bema hawsu hawba chabasu yadaba adubu leibrane Ibok Pisaktu hidakto sangna mukchinglaga laithorakpada Thazadu leiramdre ihe magi hongnabi mapamna laklaga chakhumda chapudagi jaga kotpido amuk tobu sangkrabara kanano ne ngasai thunganda nobab pambi makhongsida leplaga leiribasiba nobab chaningnabasu haiba yadabrani masiba amukta lawkibu khonjilse kongjeng khongba maline iba Thazaga Tolumudu mapada thuglai Tolumudu Ibok Pisakka phamlamliba nupidu ubada swailawi ngasai thongalda lebliba nupidu atei kanasu oiramdre langlen oiramle Thazaga lakpo oiramle Tolumudi langlen ubada haraubana masadu nikpana loikre langlendi phamna Tolumuda yenglaga mapi tap tari Ibok Pisakna langlengi mapidu taithokpiri kayada ningthiribanone isugi masakse langlen kakkunune he nangi na pise pona mada yasingi aduga aigi dukundu thamgi langlendu amuk sunokle langlenu wangang lai ubo tu mase mabuk phabra Tolumura langlen hoi bubo mabuk phabagini masam hojubasi langle bubo kaiginu mana ai chatpa ngamchikan tumina sakrise Tolumudu mapi tarai Ibok Pisakna langlenda angaubi pakhang amana masak pasakrabi leisabi magi manakta kayam kuina leiba ngamgadoino adugi lona selali oiramni pangdabnu pase ibo nang hojiksu aimu wahan khidoira Tolumudu tumina lei aduga wa tapna nganglai langle aidi nang baleng mulakpani aigi tobimal aigi thabaki mamal oina nangbu aigi oigi khanba nati langlendu Tolumugi manakta changlai adu ibu aidi nangya wamandi piba ngamkhitri hojik aingondagi kari pambage aina piba ngamba oiradi ai piramki aduga matam amada nangna aigi nakta numit khuding phamlaga natomda sagat chakiba aigi punsi yawa manglansingda aduna karino Tolumudu Thaza yengi Ibok Pisakti langlenda noklaga yengi kayada marug leiriba wangang nunase isu langlenda hanglibu wahangse madi makok tangmanina ikayengi bema nang ngasidagi sida leiro hanikhrano Tolumudu mabokta yam pakhatna ibo moi mapado yam sathibningo Thazana Tolumuda o mapado akoi ta tumbaga thungada lehobuni taso asingbairo Thaza matam kharagi matungdani Tolumuga amaiba yaimagana kana hotnabadagi samhaunaba hidaktu masu pudoklami Tolumudu masamdu makhwamuk sangna khakthari langlena kaknaba numit khudingi lumli ahing ama Tolumudu kana tumlingai langlendu Tolumugi masamdu kaknaba sadana maga thangkamthi maga lonu pusilai amaiba Tolumu asidi samsi kakleko ai ya Tolumugi masamse kakle Tolumugi masam kai Tolumuna lairibadu langlengi mayumda oiramle
Mapalda layeng ahing yareknariba lakliba mayamdu phukpu haugatnaraki. Tulumudu masamdu pairaga kanna nukli. Langlensu tulumudu yenglaga khudombi thillaga kanna nukli. Langlena tulumubu yamna nungsizarami yamna senazarami. Ayuk ama tulumuna langlegi masadu hidak taibiri. Tulumuna langlenda. Langlen kay haigi ibung nungsiba ibani luhongasi. Uwa khoi basina ibani luhongbagi sinbaloni loikrabani. Koram kanda koi numita handak lakliba sayolsida. Tulumudu matomta haifet ka noksari. Langlena tulumuda henupa adumay nokano yam phasai. Tulumuga langlengadu amay basanarayna luhongbirami. Makhoi anido yam nushinana laiminakirami.